이거 왜 묻어보지? 짬랑 뭐나 이게 뭐. 근데 고백이 묻어보다 손다 그래. 그거 말은 랑이. 나 그냥 가는 게 불러야 되나? 그래 그냥 불러야 되나? 해보 가지. 노래 좀. 에이, Hare Krishna, Hare Ramo, 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 Ramo. Japan thage mayam Japan thare tu chu Japan Hare Krishna Japan thare. Oh, Hare Krishna. Hare Japan thage siga. Kangida kang lakta bi Japan tha tu ni siga. Na ko Japan thage na ko ne lang nu ni. Nu lang nu Japan thage ni nu lang nu ne. Japan thage ni lang nu ne. Thang nai tu tha lu ne. Chalo kare. Hare Krishna Japan thage mayam Japan thari ko. Japan thari. Hare Krishna Hare Krishna. Japan thari he mayam. Urabo. Kare mukbang Japan thari je. Raje jat jat todi ko ay Japan thari tu. Siko tu kata siko mam tu lebih apa tu siko. Leiti nu na. Leiti ne, sao ne. Pork te cho ai li mà muốn cho. Này là muốn nhà anh đâu cần thấy pork itu di. Kau boleh betul betul. Cho. Cho. Yam Japan thage. Hare Krishna Rama Rama Govindo Hare Ramo Ramo Govindo Japan thabire mayam ai Japan se Japan thabire Japan thabire mayam tu Japan thane kadai mai kape khume no lage Hare Krishna Hare Krishna Rama Rama Govindo Hare Hare mà thêm trai cái tôi nó mà ai một bằng tôi đi mấy em Hare Krishna Japan ta này chu Japan tha đấy rồi Japan tha cái tu vậy cái này mà comment phải là cái nào nuôi gì ta để dàn ra tàu đi coi Japan tha đấy mà em tu đúc cả đi tha đấy Japan chứ đúc cái ăn thế lại đúc cái Julie nó cái này pipeline tan đúc cái mai colorful wall nó cái này đúc cái access phone number nó cái này Japan tha biro ở đây boot oina untuk okna dana like boot oina onda like tu Japan thấy chứ 그거기 이제까나 줄리 짜르보 게임시 제 토이비 토이토에 그거기 줄리나 SSI 그거기 토이나 하이 SSI 그거기 제 까논 짜드리다 그거기 SS 파운 넘버나 그래봐 야이 퍼리 이첼 이나오 마얌 나학 오너버세 에이 अमुक चालूगे है अच्छा चलो रो तो कैसे भी हम चना थोई गेमसी तो दीपाली ना दार जे चक्चा तो सा दिन जू ताबान थाई से उतरो ताबान थालो रे चा दुनी दुगगी इसे काउना कराइबा Samsung do rai दुगगी थोइना जुली चक्चा रो बो दुगगी 6x mal b दुगगी माई कलरफुल ना नंगी से आइना लागि जाऊ तारे की तो लागि जाऊ ताबान नि थाई से दुगगी जुलिना का SS है दुगगी SS ना करे सिस्टर थोई है दुगगी जुलिना सिस्टर दुगे थोइना कराइबा SS ai खंगब्रो है अच्छा दुगगी चे कानो बला हाय दुगगी गंगा रा ए गंगा वेलकम तू चाबान थाई छो पुरा चाबान नि थाई छे ए कुकी हाट पै दमी नि चाबान थाई छे ने सिगा लंबी द दुगगी जोनी ना कराइबा चाबान थाबी थारी दो दा अर्जे ए चाथौके तानु ए चाबान थारी नि चाबा जारोय लुइसलगा जाओ दुगगी दीपाली ना कराइबा करी हिजांग थोंगे दा अर्जे इरुर mo thongine ngasi chaban tha duni ne iruर mo thonge dugagi kanano comment katali che ganga layu ai sap to rakke ai dugagi icheu sala ei icheu sala robo icheu sa chaban thari se robo chaban arje gi ngasi chaban tha ra bani mayam kana kana elbi lak kono aina chaban tha ge aina to chaban tha ra bani
Okay, like dan aisu lak okay, gangana kare arje mitei Japan thariro so Japan thari ni urba dugagi mapan taro arje mapan tani dugagi ipa KMC ironba dugagi my colorful na kare ba sita re nangko ai Japan Hare Krishna Rama Govindo Hare Krishna Rama Rama Hare ai ngasi kare kanamunda unda kare warau ya de Japan tari ko mayam warau ya te Japan chana nei thadurani Japan ju raba mayam tu ai Japan tak li ko ji ku chai tu raba chai chu raba ji ku chai ko mayam warau ya de dugagi kai dono darje naiko blue haplo wai acha blue pirake blue packet dugagi Simran na kare ba 9 lakh dan thank you dugagi kanano laise dugagi ichi usana kare ba chebem cha dugagi chebem tana Gangarani hello ai dugagi ichi usana kare ba chanbado yen ama ya hello he is yen nate he oksa daun ge oksa na saban tha duni nako oksa le ina ko oksa prokti oksa proke oksa proke se chaban ama thada ge ko mo haji dup kari thari dup kari se loraga oksa gi chaban to duni siga ko chaba do yen ama ya holo do ge ss pauno ya mana kare ba sister thoi kings insist si nupi natro ai going to re ke ko ai do ge chakano nai ba ganga kmc do ge simran na kare ba si on ko wari sanari ko acha do ge my colorful wall na kare ba kang hidak maligo kang hidak na tini dup kati ni ne udro ne dup kati se udro dup thai se udro kang hidak te dup kati thai se ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 10 ꯄꯤꯕꯤ ꯗꯨꯛ ꯀꯥꯇꯤꯗꯨ ꯇꯨ ꯊꯥꯔꯤꯁꯤ ꯎꯗ꯭ꯔꯣ ꯑꯗꯨꯒꯤ ꯏꯆꯦꯝꯇ ꯅꯥꯏꯕ udah KMC dugai chu sana kare radhe 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 che mtana SS Bro KMC dugai gangana kare ba RJ mitai aigi mi kita kari kai ba RJ mitai aigi mi kaita khombiwo oi mai mi khombiwo ai ne oi ma siri tu chaban thani chu ubra mayam laktuni kore oi mayam lawo se gai gelbida chaban thari che lawo dugai ganga da khara support to biro mayam lawo 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 ai Japan thaba loidore gangana karaiba arje mitai gi mitai khara dugai agu na karaiba karino gyan tadre gyan taro tu Japan thari se bro sega thari se bra ese dub kadi thari ni asoiba ayakpa yaudaba aina siga dub kadi tharaga Japan thari se udro dugai cheu sana karaiba yupa se khara henan khara male BM sister tu henan kare urabo mayam dugai che usana kare batanu dugai Sujata blog welcome Sujata blog welcome lagi jauh like dan like dugai 10 like dan tauzare arze bro thank you dugai che usana kare ba Hawaii chage tauri cha che mem tana kare ba khangde ne uda tauri se bu jong ne tu tauri se uraba mayam dugai gangana kare ba kano bola ꯅꯪꯗꯤ ꯁꯤꯗ ꯂꯩꯕ꯭ꯔꯣ ꯁꯤꯒ ꯂꯩꯕꯅꯤ ꯏꯆꯦ ꯀꯥꯅꯣꯟꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏ ꯒ꯭ꯔꯨꯞꯀꯤ ꯀꯗꯥꯏ ꯃꯤ ꯑꯣꯏꯔꯦ ꯃꯥ ꯏꯆꯦ ꯀꯥꯅꯣꯟꯁꯦ ꯑꯗꯨꯒ ꯑꯩꯌꯥ ꯃꯦꯃꯤꯇꯥ ꯋꯦꯜꯀꯝ ꯂꯥꯛꯖꯥꯎ like down ꯃꯃꯤꯇꯥ like down hi bro my sister like welcome like down please ꯑꯗꯨꯒꯤ ꯏꯆꯦ ꯃꯦꯝꯗꯅ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯨꯝꯃꯨꯔꯣ ꯆꯣ ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯃꯨꯔꯣ ꯅꯨꯒꯤ ꯊꯣꯏꯇꯣꯏꯅ ꯀꯔꯤꯕ RJ ꯑꯩ ꯅꯪꯒꯤ LBꯗ ꯂꯥꯛꯇꯦ ꯍꯥꯏꯗꯥꯏ ꯂꯥꯛꯂꯕꯣ ꯂꯥꯛꯂꯦ ꯂꯥꯛꯒꯤꯖꯥꯎ ꯀꯥꯡ ꯍꯤꯗꯥꯛ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯂꯥꯛꯒꯤꯖꯥꯎ ꯑꯗꯨꯒꯤ RJ ꯏꯆꯦ ꯁꯥꯟꯅꯈ꯭ꯔꯦ RJ ꯒꯤ ꯆꯥꯕꯥꯟꯁꯦ ꯑꯃꯦꯠꯄꯤ ꯑꯣꯏꯅ ꯆꯥꯔꯒꯦꯍꯦ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ ꯍꯧꯖꯤꯛ ꯇꯨ ꯆꯥꯕꯥꯟꯁꯤꯗ ꯎꯔꯕ ꯃꯌꯥꯝ ꯆꯥꯕꯥꯟꯁꯤ ꯎꯔꯕ ꯉꯁꯪ ꯉꯥꯡꯉꯤꯁꯤ ꯎꯔꯕ ꯇꯨ ꯉꯁꯪ ꯉꯥꯡꯉꯤꯗꯨ uraba mayam ngosang ngangise duga juli na kare ba che ganga ya duga gi no kare duga gi memita na kare ba nang makhol taningde inema makhol taningi bro hais kaino ai chu channel se kana maming den no ikai dare he boy makhol taning tikai
Gangana kare Bemcha Taramna Okshari Ikai Kurumzari Dugai Chu Sana Kreba Julie KMC Dugai Chekanuna Kreba Ganga Check Kowe Dugai Chu Sana Kreba Mimita KMC Dugai Chu Sana Kreba Ganga Arjemi Komba Tobuni Ganga Arjemi Komba Tobuni Dugai My Colorful Wall Kreba Ganga Rani Support Pisalo Dugai Mimita Kreba che usa nungairibo dugai che usa naga che yadre mimita che iron pa dugai julina kareba che ganga sabin naik supa yengu dugai nusi bro na kare anje bro hi nusi bro welcome dugai hi Priya Devi hi bro dugai nusi bro na kareba anje bro KMC hi Priya Devi oi hi karon ni hi Priya Devi se Hi Priya Devi, welcome. I LB the lakme damata thagat ri dugagi agi LB the mayam like comment share to ramo dugagi subscribe macha manam jala meu agi video phangna mai damakta next video agi mathang video agi heng video lakani mayam agi video mayam support to piromo dugai jolina karaiban NP kan RJC inauni ganga ai acha inauni dugai my colorful wal na kare mayam ai bu su khara support pisalo ai su angamba pijage acha my color wal su mayam support to view ma so gi kare channel da no bolak pani ko mayam my colorful wal se ma su kare ai ga kare ano bani du mayam loi support tau bina sei dugagi mayam mang thang sei support tau di kana mang thang dino dugagi channel chau bodi atopa type tani ko channel ai su channel chau ro su ai kana ai gi attitude leite ai mayam go sum punna lei di sane asibu dugagi chim san kare arje henu se amutang hana cha khi se e cha ro he chu sa kai no ne henu cha ja bro di chak cha di henu kai cha di duga nusi brona kare che kanon hai duga gi gangana kare juli ina rupi kangsoi KMC du che kanon hai panthong charbo KMC duga che mutana 12 like dan RC thank you che mumita duga gopal brona kare aje bro kari torino dubu chaban thari ni siga kang hidak pai daga duga guna ware di tumo duga gi che usana kare ba nungsi duga gi simbrana kare ba on tumninga di tumo dugai che mutana hai gopa dugai julina kare bache ganga 81 surabo yenguai dugai thoina kare aje on thoi kari jang chage dugai che kana kare ba gopal bro dugai moimita ekpun nang chaban se aseng kare agarbatti nate kang hat pagi chaban do mali kang hat pun nete ne udro ne chaban me khu ri se udro bu ai thả cái nào không ai nào mà tao thả cái trúc trúc tao 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 ta cái tu mai cái nó ta cái tu rồi ba mai mà thi ta cái này cả chaban ni thả ri si na dugagi gopal bro kare ba che momi dugagi oguna ka mayam guma ke khorom jari ai dugai nungsi bro kare ba che kanon chare kobi thong ba dugagi che usana kare ba nungai di ne mimi dugai gopal bro na che kanon dugagi momi ta jana hai nungsi pantong dugai nungsi bro na che usa dugai momi che momi ta na hai usa gangana kare ba usa laima engon ta sub like comment to biramu mayam ai gi che nau mayam che mayam sulung ai gi khangna ba che mayam lakpani ganga mayam ga su kanek lai binaro akoi se ga loi chi nau motani mayam loi support to gani karim tension lau nu mayam ga punna tinaba punna leiba punna gare video thangat pa mayam su loi support to gani karim cinta to nu mayam khoi chi nau mayam krai chi mayam su lai se mayam ga su kanek lai biu mayam su nun da krai support to rakani ko ganga nang so no channel pai binina mayam su support to nangi dusu laktu ni moina nang na support to di lakani nang na support to di kai laktu ke dugai juli na krai pa che ganga thando sab dugai gi nungsim na che momita hai khomjori dugai hai ganga dugai gi guna krai che momi ai no kona mase de memita na krai ba nang support to ge bro kiri nang support to wi ko bro ai support to wi mayam tu hai juli ai dugai gi che usana krai pa
Agu support tominasi hoi support tomino aje noi blue paiba haise kaino blue haidi no du pirake blue haise nangna atopa channel chalaga support tobibu da mata blue pi bani no daina dugagi ichu sana kareba mumita KMC dugai nungsibro na kareba che gangarani hai che khomjari ai dugai ogu ai che mumita na mayan ni ai dugagi oguna kareba hau che mummi ai sireda nokpadai no nokpagi wakhal nungai nokladiने thamoise khara sengbani ne dugai che mumita kareba usa dugai julina kareba che ganga 83 suba yengu ai dugai ganga na kareba nangi panthong aisu sap like comment torabani ai dugagi che mumita na kareba ganga rani da join torabani ai okay che mumita join torabani ma su da halakani magi kare kare ngasai gi kare paneer parotha thongi bani jam hauna sagi bani dugagi chu mabitana kare hi bemcha dugagi anuna kare 14 like dugagi chu sana okay welcome dugagi gangarani nai ki mobile switch off hoidore mayam nakho joli ina rupi surya dugagi chu mabitana ka welcome anubi dugagi premika sulai ne oma premika welcome kang marang kang marang kai kai ko kang marang kai de ai ge je cái nó thari ne siga chapan thari ni nang su ne dugu anuna kraiba arche dugu gangkana na mamita taramna oksari KMC dugu anuna thank you che usa che mommy dugu iche bemta na kraiba anubi nang aigi video full to bro oi ma kai mai chubu oi chapan thabalo dore tu anubi nang aigi video full to bro ai ina kai no hangi sebu anu nang krai che bem jangi video full to turai se oi ma da sani lagi jau tare no gi wari se dugagi kano bala na kare ba ganga nang di isai da fatana lei goi o dugagi anu na kare ba che bem cha kari haram ge ai dugai sujeta blog ichena kare bye bye RJ mayam okay bye bye sujeta premika na kare ba chemita charbo dugai ganga na kare ba bemcha thakal chari aishu hanjara ke o ichi bemcha to rokani ganga ichi bemcha su nang support obiram mo che ganga no re tan to rokani karim khan ginu dugai gi raju la hai raju RJ bye oh raju welcome raju bro brother welcome dugai gi ichi bemcha na kare ba comment atani yamna yengi ko anubi ai dugai julin na kare ba the colorful sub dan dugai my colorful wall na kare gyan tare ai gisu blue pisan bi wai ai ma remove to gore ni ma khone remove to gore ni ay ini remove to gore to ise kya bera ni to ise dugai gopal na kare arje bro like to Taura bani ko lakpaga oh acha okay Gopal bro thank you welcome my LV live stream to gi Gopal bro karidan sa age to gi je bemchana Raju na cheda han biro uai o gangana kareba kano bola isai soiba miss ani nokpa loi daba yam nokning bani ai to gi anuna kareba yengba loire english tei hona o English lon mani ngasai ichi bemchagi karai mukbang do ibaina English lon ngani aina tuminna mukbang to san garabani amado bera ni to ise dogai raju na karai ba hanla bani da hai dogai oguna karai dogai ichi bemchana yangi ko anubi ai uma kaino ai sibu yangi ai ni anubi nongbu sire hebo LB da laga nang yangi ga haire to ine kaino to isibu nang video jengdra nu sigero julina kay ba che sujeta sabdan dugi tam pro na ka amuk haurabo arje ngasai mobile do kay kaino bera ta agre du mata haura mu dugi cha kana kay ba juli hengsu live tong doiro ai dugi raju na kay ba blue pira o ai acha raju kay blue pira bani
ꯑꯗꯨꯗꯒꯤ ꯇꯝꯇꯝ ꯕ꯭ꯔꯣꯅ 18 ꯂꯥꯏꯛ ꯗꯥꯟ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯇꯟꯅ ꯑꯅꯨꯕꯤ ꯊꯦꯡꯀꯨ ꯍꯥꯏ ꯑꯗꯨꯒꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯋꯥꯔꯤ ꯇꯥꯔꯤ ꯀꯣꯛ ꯌꯨꯄꯥ ꯑꯣꯀꯦ ꯏꯆꯦ ꯎꯁꯥ ꯀꯔꯤ ꯆꯥꯅꯣ ꯏꯆꯦ ꯎꯁꯥ ꯑꯗꯨꯒ ꯖꯨꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯔꯥꯖꯨ ꯑꯩꯒꯤ ꯔꯤꯇꯔꯟ ꯇꯧꯕꯤꯗꯦ ꯍꯥꯏ ꯑꯗꯨꯒ ꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯑꯗꯨꯒꯒꯤ ꯒꯣꯄꯥꯜꯅ ꯑꯣꯟ ꯑꯗꯨꯒ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯅꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯪꯗꯕꯅꯤ ꯌꯥꯏ ꯁꯥꯡꯗꯕꯅꯤ ꯌꯥꯏ ꯑꯠꯆꯥ ꯑꯠꯆꯥ ꯁꯥꯡꯗꯕꯅꯤ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯇꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯌꯦꯡꯉꯨꯔꯦ ꯄꯅꯤꯔ ꯄꯣꯔꯣꯊꯥꯗꯣ ꯄꯅꯤꯔ ꯄꯣꯔꯣꯊꯥ ꯊꯣꯡꯕꯅꯤ ꯃꯥ ꯉꯁꯥꯏ ꯏꯆꯦ ꯕꯦꯝꯆꯥ ꯒꯪꯒꯥꯒꯤꯗꯣ ꯂꯥꯁꯇ ꯀꯔꯤ ꯃꯥ ꯃꯌꯥꯗ ꯏꯟꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯂꯣꯏꯈꯔꯦ ꯑꯗꯨꯒ ꯏꯆꯦ ꯀꯥꯅꯣꯅ ꯀꯔꯤ ꯍꯥꯏꯕ ꯕꯣꯍꯜ ꯍꯥꯏꯅ ꯑꯗꯨꯒ ꯂꯥꯛꯀꯤꯖꯥꯎ ꯑꯗꯨꯒ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯏꯆꯦ ꯕꯂꯥ ꯑꯗꯨꯒ ꯌꯥꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯒꯤꯁꯨ ꯅꯣꯇꯤ ꯂꯥꯛꯂꯦ ꯚꯤꯗꯤꯑꯣ ꯑꯣ ꯀꯩ ꯇꯝꯇꯝ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯑꯕꯣ ꯉꯁꯥꯏ ꯃꯥ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤ ꯍꯥꯏꯕꯅꯤꯅꯦ ꯃꯥꯒꯤ ꯅꯦꯠꯇꯣ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯀꯥꯡꯉꯝꯕꯝ ꯔꯥꯃꯦꯁꯣꯔ ꯑꯥꯔ ꯖꯦ 19 ꯂꯥꯏꯛ ꯗꯥꯟ ꯊꯦꯡꯀ꯭ꯌꯨ ꯀꯥꯡꯉꯝꯕꯝ ꯔꯥꯃꯦꯁꯣꯔ ꯑꯗꯨꯒ ꯑꯅꯨꯛ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯀꯅꯥꯒꯤ ꯆꯥꯕꯅꯣ ꯍꯥꯏ ꯀꯅꯥꯒꯤ ꯆꯥꯕꯅꯣ ꯑꯗꯨꯒ ꯖꯨꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯙꯥ ꯔꯥꯃꯦꯁꯣꯔ ꯑꯗꯨ ꯂꯣꯏꯈꯔꯦ ꯑꯩꯒꯤ ꯆꯕꯥꯟ ꯂꯣꯏꯈꯔꯦ ꯂꯧꯊꯣꯛꯈ꯭ꯔꯒꯦꯀꯣ ꯃꯌꯥꯝ ꯆꯕꯥꯟ ꯊꯥꯕ ꯂꯣꯏꯈꯔꯦ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯕꯨ ꯂꯥꯛꯏꯅꯤ ꯏꯃꯥ ꯅꯪꯅ ꯍꯥꯠꯀꯦ ꯍꯥꯏꯗꯕꯗꯨꯗ ꯂꯥꯛꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯣꯃꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯒꯪꯒꯥꯔꯥꯅꯤ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯤ ꯄꯣꯔꯣꯊꯥꯗ ꯄꯣꯔꯣꯊꯥ ꯆꯥꯕꯅꯤ ꯃꯁꯤ ꯄꯅꯤꯔ ꯄꯣꯔꯣꯊꯥ ꯍꯥꯏꯅ ꯇꯧꯕꯅꯤ ꯃꯥ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯒ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯇꯨꯝꯂꯝꯗꯥꯏꯗ ꯊꯥꯖꯤꯜꯂꯦ ꯂꯥꯃꯨ ꯑꯣ ꯑꯗꯨ ꯂꯥꯏꯛ ꯍꯥꯟꯅ ꯇꯧꯔꯝꯂꯁꯨ ꯀꯥꯎꯗꯅꯕ ꯃꯄꯨꯅꯤꯒ ꯍꯥꯏ ꯂꯥꯏꯠ ꯊꯥꯟ ꯃꯄꯨꯅ ꯂꯥꯏꯠ ꯊꯤꯡꯖꯤꯜꯂꯝꯃꯦ ꯂꯥꯏꯠ ꯊꯥꯟꯒꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯄꯨꯅ ꯂꯥꯏꯠꯀ ꯊꯤꯡꯖꯤꯜꯂꯝꯃꯤ ꯍꯥꯠꯈꯤꯅꯤ ꯃꯄꯨ ꯒꯥꯏ ꯑꯗꯨꯗꯒꯤ ꯆꯦꯛꯀꯥꯅꯣꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏ ꯔꯥꯃꯤ ꯑꯗꯨꯗꯒꯤ ꯖꯨꯂꯤꯅ ꯆꯦ ꯃꯣꯃꯤ ꯑꯗꯨꯗꯒꯤ ꯒꯪꯒꯥꯔꯝꯅ ꯀꯔꯤ ꯏꯕꯨꯡꯉꯣꯁꯨ ꯑꯩꯅ ꯁꯥꯞ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯖꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯍꯟꯕꯤꯕ ꯃꯥꯟꯗꯦ ꯌꯥꯏ ꯑꯣ ꯇꯝꯇꯝ ꯕ꯭ꯔꯣ ꯒꯪꯒꯥꯗ ꯈꯔ ꯍꯟꯕꯤꯔꯣ ꯃꯥꯒꯤ ꯂꯥꯏꯛ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯑꯩꯒꯤ ꯌꯨꯝꯕꯨꯅ ꯂꯥꯛꯑꯒ ꯂꯥꯏꯠꯀ ꯊꯤꯡꯖꯤꯜꯂꯝꯃꯤꯅꯦ ꯑꯩꯅ ꯊꯤꯡꯖꯤꯜꯂꯝꯕ ꯑꯩꯅ ꯇꯛ ꯂꯥꯎ ꯑꯣꯟ ꯇꯧꯔꯕꯅꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯑꯥꯔꯆꯦ ꯕ꯭ꯔꯣ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦ ꯑꯣꯀꯦ ꯑꯗꯨꯒ ꯍꯥꯏ ꯄ꯭ꯔꯦꯃꯤ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯇꯅ ꯑꯅꯨꯕꯤ ꯅ ꯌꯨꯄꯥꯒꯤ ꯑꯦꯜꯕꯤ ꯌꯥꯎꯅ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤꯕ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯂꯥꯡ ꯏꯖꯥꯎ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯑꯣꯒꯣꯁꯤ ꯀꯅꯥꯅꯣꯅꯦ ꯑꯣꯒꯣꯁꯤꯅ ꯅꯣꯛꯄꯁꯤꯅ ꯂꯣꯏꯔꯤꯅꯦ ꯒꯣꯄꯥꯜ ꯈꯨꯃꯟ ꯆꯦ ꯃꯣꯃꯤ ꯚꯥꯏ ꯅꯠꯇꯗꯤ ꯅꯪ ꯃꯦꯠꯂꯤꯅ ꯀꯔꯤ ꯃꯥꯒꯤ ꯕ꯭ꯂꯨꯁꯨ ꯂꯩꯔꯝꯃꯤꯅꯦ ꯀꯅꯥꯅꯣ ꯁꯤꯁꯦ ꯑꯗꯨꯒ ꯏꯆꯧ ꯃꯤꯇꯅ ꯀꯔꯤꯕ ꯖꯨꯂꯤ ꯍꯥꯏꯗꯨꯗꯒꯤ ꯑꯅꯨꯅ ꯀꯔꯤꯕ ꯑꯥꯔꯖꯦ ꯁꯨꯝ ꯇꯥꯎꯀꯣ ꯑꯩ ꯆꯤꯟ ꯊꯤꯔꯛꯀꯅꯤꯀꯣ ꯏꯕꯥꯏ ꯃꯇꯧ ꯇꯝꯅ ꯍꯠ ꯊꯤꯔꯛꯀꯅꯨꯀꯣ ꯆꯤꯟꯒ ꯁꯤꯒꯅꯤ ꯌꯦꯡꯉꯨ ꯀꯥꯃꯦꯁꯣꯔꯅ ꯀꯔꯤ ꯍꯥꯏꯕ ꯖꯨꯂꯤ ꯀꯦꯝꯁꯤꯗꯨꯒ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯀꯔꯤ ꯒꯪꯒꯥ ꯋꯦꯠ ꯑꯩ ꯍꯧꯖꯤꯛ ꯆꯦꯛ ꯇꯧꯒꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯇꯝꯇꯝ ꯕ꯭ꯔꯣ ꯁꯨꯝ ꯇꯧꯕꯤꯒꯅꯤ ꯃꯥꯅ ꯒꯪꯒꯥꯅ ꯀꯣꯃꯦꯟ ꯂꯥꯛꯑꯗꯤ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯀꯅꯤ ꯀꯔꯤꯝ ꯀꯗꯥꯏ ꯆꯤꯟꯇꯥ ꯇꯧꯕꯤꯅꯨ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯆꯠꯀꯥꯟꯅ ꯀꯔꯤꯕ ꯒꯣꯄꯥꯜ ꯕ꯭ꯔꯣ ꯑꯗꯨꯒ ꯏꯆꯝ ꯑꯃꯇꯅ ꯒꯣꯄꯥꯜ ꯆꯠꯄ ꯍꯣꯅꯦ ꯀꯩꯅꯣ ꯀꯣꯃꯦꯟꯁꯦ ꯀꯟꯗꯒ ꯃꯔꯩꯁꯦ ꯀꯩꯅꯣ ꯊꯣꯛ ꯊꯣꯛ ꯂꯥꯎꯈ꯭ꯔꯦ ꯃꯣꯃꯤꯇ ꯋꯥꯏ ꯒꯣꯄꯥꯜ ꯆꯠꯂꯒꯦ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯖꯨꯂꯤꯅ ꯀꯔꯤꯕ ꯗꯥ ꯔꯥꯃꯦꯁꯣꯔ ꯆꯥꯗ꯭ꯔꯤꯗ ꯍꯥꯏꯗꯨꯒꯤ ꯏꯆꯝ ꯃꯧꯕꯤꯗꯅ ꯏꯕꯣꯜ ꯀꯔꯤ ꯃꯊꯦꯜ ꯑꯗꯨꯒ ꯑꯒꯨꯅ ꯀꯩꯕ ꯐꯨꯜꯂꯤ ꯁꯣꯔ ꯍꯣꯟꯕꯒ ꯀꯥꯎꯏ ꯅꯣꯛꯄꯗ ꯑꯩꯃ ꯀꯅꯥꯅꯣ ꯁꯤꯁꯦ ꯕꯦꯔꯥꯅꯤꯌꯦ ꯁꯤ ꯑꯣ ꯀꯅꯥꯅꯣ ꯑꯒꯨ ꯅꯪ ꯁꯤꯒꯦꯔꯣ ꯒꯣꯄꯥꯜ ꯕꯣꯔꯅ ꯀꯔꯤꯕ ꯍꯣꯏ ꯏꯆꯦ ꯃꯣꯃꯤ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯇꯅ ꯑꯅꯨꯕꯤ ꯇꯧꯔꯛꯀꯨ ꯇꯥꯒꯦ ꯍꯥꯏ ꯇꯔꯨꯛ ꯇꯥꯒꯦ ꯍꯥꯏ ꯑꯗꯨꯒ ꯏꯆꯧ ꯂꯪꯈꯤꯗꯧꯕꯗꯨꯒꯤ ꯏꯆꯧ ꯃꯇꯝꯗ ꯍꯣꯏ ꯒꯣꯄꯥꯜ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯑꯅꯨꯅ ꯀꯔꯤ ꯑꯅꯨ ꯀꯔꯤ ꯍꯥꯏꯕ ꯑꯥꯔ ꯖꯦ ꯑꯦꯜ ꯕꯤ ꯇꯠꯄꯗꯩ ꯑꯩ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤ ꯂꯣꯏꯔꯒ 14 ꯂꯥꯏꯛ ꯍꯥꯏꯅ ꯂꯥꯛꯂꯤꯅꯤ ꯍꯥꯏ ꯂꯥꯛꯀꯤꯖꯧ ꯑꯗꯨꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯀꯩ ꯑꯌꯨꯛꯇꯅ ꯍꯥꯃꯦꯡ ꯊꯣꯡꯕ ꯍꯧꯖꯤꯛꯅ ꯉꯥꯁꯤꯡ ꯑꯃ ꯐꯨꯠꯂꯨꯈ꯭ꯔꯦ ꯑꯃꯅ ꯊꯣꯡꯕ ꯆꯥꯔꯦꯈ꯭ꯔꯦ ꯉꯁꯤꯡ ꯑꯃ ꯐꯨꯠꯂꯨꯔꯦ ꯍꯥꯏꯔꯣ ꯑꯃꯅ ꯊꯣꯡꯕ ꯆꯥꯔꯦ ꯑꯗꯨꯒ ꯑꯅꯨꯅ ꯀꯔꯤ ꯍꯧꯔꯒꯦ ꯌꯥꯏ
ꯍꯧꯔꯒꯦ ꯍꯧꯔꯣ ꯍꯧꯔꯣ ꯄ꯭ꯔꯦꯃꯤꯀꯥ ꯂꯣꯏ ꯀꯩꯕ ꯏꯕꯣꯜꯁꯤ ꯉꯁꯥꯏ ꯂꯥꯛꯄ꯭ꯔꯣ ꯆꯦꯃꯤꯇꯥ ꯆꯦꯃꯤꯇꯥ ꯈꯪꯗꯦ ꯂꯥꯛꯑꯝꯃꯣꯏ ꯏꯕꯣꯜꯗꯣ ꯏꯕꯣꯜ ꯕꯤꯖꯤ ꯂꯩꯔꯝꯒꯅꯤ ꯀꯗꯥꯏ ꯏꯃꯣꯏꯅꯨꯒꯤꯗꯨꯒ ꯕꯤꯖꯤ ꯂꯩꯔꯝꯕꯅꯤ ꯃꯥ ꯉꯁꯥꯏ ꯑꯗꯨꯒ ꯀꯔꯝꯕ ꯑꯥꯔꯖꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤꯅꯤ ꯃꯌꯥꯝꯗ ꯑꯣ ꯑꯠꯆꯥ ꯂꯥꯛꯈꯤꯖꯥꯎ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯑꯣꯏꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯝꯃꯤꯅꯤ ꯍꯥꯏ ꯃꯌꯥꯝꯗ ꯈꯔ ꯑꯦꯗꯚꯥꯏꯁ ꯇꯧꯔꯛꯏꯅꯤ ꯃꯥꯏꯁꯦ ꯑꯦꯗ ꯇꯧꯔꯛꯏꯅꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯑꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯇꯝ ꯕꯣꯔꯣꯒꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕꯤꯌꯨ ꯐꯣꯂꯣꯋꯥꯔꯁ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯑꯅꯨ ꯀꯩ ꯁꯝꯅ ꯀꯔꯦꯕ ꯕꯥ ꯅꯪ ꯃꯥ ꯃꯪꯂꯦꯀꯣ ꯍꯥꯏ ꯑꯣ ꯕꯥꯁꯨ ꯃꯪꯂꯕꯣ ꯍꯥꯏꯁꯦ ꯍꯣꯏ ꯂꯥꯡꯒꯦ ꯆꯥꯎ ꯏꯆꯦ ꯃꯦꯝꯗꯅ ꯀꯩꯕ ꯍꯧꯔꯣ ꯍꯧꯔꯣ ꯑꯅꯨꯕꯤ ꯑꯗꯨꯒ ꯏꯆꯧ ꯑꯃꯇꯅ ꯑꯦꯁ ꯑꯩ ꯑꯁ ꯏꯕꯨꯍꯜ ꯍꯥꯎꯕꯅ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯠꯆꯥ ꯑꯗꯨꯒ ꯇꯥꯟꯊꯣꯛꯄꯅ ꯀꯔꯤ ꯇꯧꯔꯦꯅꯣ ꯍꯥꯏ ꯑꯗꯨꯒꯤ ꯀꯥꯃꯦశ్ꯋꯔꯅ ꯀꯔꯤ ꯍꯥꯏꯕ ꯖꯨꯂꯤ ꯅꯪ ꯉꯁꯥꯏ ꯍꯥꯏꯗꯣ ꯆꯨꯝꯕ꯭ꯔꯣ ꯍꯥꯏꯗꯨꯒ ꯇꯝꯕ꯭ꯔꯣꯅ ꯍꯣꯏ ꯍꯣꯏ ꯂꯥꯡꯒꯦ ꯅꯪꯒꯤ ꯇꯧꯒꯦ ꯍꯥꯏꯅꯣ ꯁꯤꯗ ꯄꯨꯔꯛꯑꯣ ꯃꯌꯥꯝ ꯀꯔꯤ ꯍꯥꯏ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯗ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯅ ꯌꯥꯗꯔꯦ ꯑꯩꯒꯤ ꯕꯕꯜꯁꯨ ꯀꯩꯅꯣ ꯕꯕꯜ ꯊꯥꯒꯦꯅꯀꯣ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯣꯏ ꯇꯦꯟꯕꯅꯤ ꯅꯨ ꯑꯗꯨꯒ ꯅꯦꯠ ꯌꯥꯗꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯑꯃꯤ ꯖꯩꯇꯨ ꯎꯄꯥꯏ ꯅꯥꯏ ꯅꯦꯠ ꯈꯔ ꯕꯥ ꯚꯤꯗꯤꯑꯣ ꯈꯨꯠꯇꯦꯟꯗꯤ ꯑꯣ ꯚꯤꯗꯤꯑꯣ ꯈꯨꯠ ꯇꯦꯟꯕ꯭ꯔ ꯍꯥꯏꯁꯦ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯕ꯭ꯔꯣ ꯍꯥꯏ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯃꯥꯒꯤ ꯗꯤ ꯄꯤ ꯎꯁꯦ ꯐꯖꯅ ꯑꯗꯨꯗꯒꯤ ꯍꯥꯏ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯖꯨꯂꯤ ꯏꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯒꯤ ꯎꯔꯨ ꯂꯩꯔꯦꯅꯦ ꯀꯨꯀꯥ ꯉꯥꯎꯔꯦ ꯑꯣ ꯎꯔꯨ ꯂꯩꯗꯣ ꯀꯔꯥꯏ ꯃꯣꯕꯥꯏꯜ ꯅꯦꯠ ꯂꯣꯏꯈ꯭ꯔꯦ ꯃꯣꯕꯥꯏꯜ ꯅꯦꯠ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯎꯔꯨ ꯂꯩꯔꯨꯕ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔꯒ ꯄꯥꯜꯂꯛꯏꯁꯤꯅꯤ ꯑꯗꯨꯒ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏ ꯑꯗꯨꯒ ꯕꯥ ꯚꯤꯗꯤꯑꯣ ꯌꯦꯡꯂꯒꯦꯀꯣ ꯑꯗꯨꯒ ꯎꯔꯨ ꯑꯗꯨꯒ ꯑꯖꯒꯤ ꯂꯩꯔꯒ ꯑꯖꯒꯤ ꯂꯩꯔꯤ ꯑꯣ ꯑꯩꯒꯤ ꯂꯩꯔꯤꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏ ꯌꯥꯖꯕ꯭ꯔꯣ ꯑꯗꯨꯒꯤ ꯖꯨꯂꯤꯅ ꯅꯦꯠ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯃꯤ ꯉꯁꯤꯁꯨ ꯃꯄꯥꯟꯗ ꯆꯠꯂꯨꯏ ꯑꯗꯨꯒꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯃꯣꯃꯤ ꯑꯣꯀꯦ ꯑꯣꯀꯦ ꯏꯆꯦ ꯀꯔ ꯃꯃꯥ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯊꯕꯛ ꯆꯤꯜꯂꯗꯤ ꯀꯗꯥꯏ ꯂꯥꯛꯇꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯋꯥꯔꯧꯕꯁꯨ ꯌꯥꯥꯠꯇꯦ ꯀꯔꯤꯗꯃꯛꯇ ꯋꯥꯔꯧꯗꯣꯏꯅꯣ ꯑꯗꯨꯅꯦ ꯃꯇꯝ ꯁꯪꯕ ꯃꯇꯝꯗ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯨꯝ ꯀꯔꯤ ꯍꯥꯏ ꯃꯌꯥꯝꯁꯨ ꯑꯦꯜꯕꯤ ꯊꯥꯏ ꯑꯗꯨꯒ ꯁꯨꯝ ꯂꯥꯛꯇꯦ ꯍꯥꯏꯗꯤ ꯑꯣꯏꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯊꯕꯛꯅ ꯀꯔꯤ ꯏꯝꯄꯣꯔꯇꯦꯟꯅꯤ ꯑꯗꯨꯒ ꯌꯨꯇꯨꯞꯁꯦ ꯁꯥꯏꯠ ꯄꯥꯔꯠ ꯑꯣꯐꯅ ꯇꯧꯕ ꯇꯥꯔꯦ ꯋꯥꯏ ꯇꯤꯁꯦ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯄꯥꯔꯠꯅꯤꯀꯣ ꯃꯌꯥꯝꯁꯨ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯔꯤꯕ ꯑꯣ ꯑꯗꯨꯅꯤ ꯌꯥꯔꯁꯦ ꯍꯥꯠꯂꯒꯦ ꯑꯅꯨꯀꯣ ꯑꯗꯨꯗꯒꯤ ꯀꯥꯏꯗꯅꯣ ꯀꯅꯥꯒꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯒꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯑꯣ ꯔꯥꯃꯦꯁꯣꯔ ꯑꯩꯒꯤ ꯍꯥꯜꯂꯕꯣ ꯑꯗꯨꯗꯒꯤ ꯀꯣꯃꯦꯟ ꯃꯈꯥꯗꯤ ꯄꯥꯔꯒꯦꯀꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯊꯥꯔꯔꯣꯏꯗ ꯃꯣꯕꯥꯏꯜꯗꯨ ꯀꯔꯤ ꯆꯥꯔꯖ ꯂꯩꯇ꯭ꯔꯦ ꯇꯜꯂꯦ ꯑꯦꯜꯕꯤꯒ ꯊꯥꯅꯤꯡꯗꯦ ꯑꯗꯨꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯆꯥꯏ ꯃꯣꯏꯔꯥꯡꯊꯦꯝꯅꯤꯅꯦ ꯑꯣ ꯃꯣꯏꯔꯥꯡꯊꯦꯝ ꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯅꯪ ꯂꯥꯛꯁꯤꯜꯂꯛꯏꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯗꯨꯗꯒꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯩꯗꯃꯛꯇ ꯃꯣꯏꯔꯥꯡꯊꯦꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅꯦ ꯌꯥꯝ ꯀꯨꯏꯔꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯎꯗꯕ ꯑꯗꯨꯗꯒꯤ ꯅꯪꯁꯨ ꯀꯔꯤ ꯍꯥꯏ ꯑꯦꯜꯕꯤꯗꯁꯨ ꯂꯥꯛꯇꯕ ꯎꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯅꯪ ꯂꯥꯛꯏꯁꯦ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯝꯃꯅꯤ ꯅꯪ ꯂꯥꯛꯇꯤꯁꯦ ꯊꯥ ꯑꯍꯨꯝ ꯀꯩꯅꯣ ꯊꯥ ꯃꯔꯤ ꯃꯉꯥ ꯁꯨꯔꯝꯃꯅꯤꯅꯦ ꯀꯁꯥꯃ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯪ ꯂꯥꯛꯏꯁꯦ ꯅꯨꯡꯁꯤ ꯉꯁꯤ ꯂꯥꯛꯏꯁꯦ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯅꯪ ꯂꯥꯛꯇꯕꯁꯦ ꯑꯗꯨꯒ ꯏꯆꯦꯅꯨ ꯂꯥꯛꯑꯦ ꯏꯃ ꯑꯃꯤ ꯑꯩꯁꯤꯔꯦ ꯍꯥꯏꯁꯦ ꯑꯧ ꯏꯆꯦꯅꯨ ꯋꯦꯜꯀꯝ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯀꯣꯃꯦꯟꯁꯦ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯕꯅ ꯑꯩꯅ ꯋꯥꯔꯧꯕ ꯌꯥꯗꯀꯣ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯀꯔꯤ ꯍꯥꯏ ꯀꯣꯃꯦꯟ ꯅꯠꯇꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯔꯨꯔꯦ ꯑꯗꯨꯒ ꯀꯃ ꯑꯩꯅ ꯊꯥꯔꯛꯏꯅꯦ ꯁꯤꯁꯦ ꯃꯣꯕꯥꯏꯜꯁꯦ ꯀꯔꯦ ꯄꯨꯔꯥ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯈꯔꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯔꯒ ꯃꯣꯕꯥꯏꯜꯁꯦ ꯆꯥꯔꯖ ꯄꯥꯜꯂꯒꯅꯤ ꯍꯧꯖꯤꯛ ꯀꯣꯃꯦꯟ ꯄꯥꯔꯤꯁꯦ ꯑꯗꯨꯒꯤ ꯒꯨꯗ ꯄ꯭ꯔꯇꯤꯛꯅ ꯆꯧꯍꯥꯟꯅ ꯀꯔꯤ ꯍꯥꯏ ꯑꯣꯡꯀꯤ ꯒ꯭ꯔꯨꯞ ꯒꯨꯗ ꯄ꯭ꯔꯇꯤꯛ ꯆꯧꯍꯥꯟ ꯍꯥꯏ ꯍꯣꯏ ꯋꯦꯜꯀꯝ ꯏꯕꯣꯜꯅ ꯍꯁꯥꯎꯅꯤ ꯍꯥꯏꯖꯕ꯭ꯔꯣ ꯍꯣꯏꯔꯦꯕꯨ ꯇꯝꯕ꯭ꯔꯣ ꯃꯣꯕꯥꯏꯜ ꯄꯨꯔꯥ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯈꯤꯁꯤꯔꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖ করবার টাইম পাই না এলবি ঘুরতে ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯨꯡꯉꯥꯏꯔꯤ ꯕ꯭ꯔꯣ ꯊꯕꯛ ꯆꯤꯜꯂꯤ ꯑꯗꯨꯒꯤꯅꯤ ꯑꯣꯀꯦ ꯃꯣꯏꯔꯥꯡꯊꯦꯝ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯪ ꯀꯔꯤ ꯋꯥꯏ ꯇꯤꯒ ꯄꯥꯏꯗ꯭ꯔꯕ ꯍꯥꯏꯁꯦ ꯑꯗꯨꯗꯒꯤ ꯇꯝꯕ꯭ꯔꯣꯅ ꯀꯥꯏꯅꯤꯃ ꯑꯗꯨꯗꯒꯤ ꯁꯦꯝꯅꯤꯃ ꯑꯗꯨꯗꯒꯤ ꯒꯣꯄꯥꯜ ꯀꯔꯤ ꯒꯣꯗ ꯄ꯭ꯔꯇꯤꯛ ꯆꯧꯍꯥꯟ ꯍꯦꯜꯂꯣ ꯖꯣꯏꯟ ꯃꯤ ꯅ꯭ꯌꯨ ꯐ꯭ꯔꯦꯟ
ꯑꯗꯨꯒ ꯁꯪꯒꯤꯇꯥ ꯗꯦꯕꯤꯅ ꯅꯦꯠꯁꯦ ꯄꯨꯔꯥ ꯒꯨꯔꯨ ꯂꯩꯔꯦ संगीता की तोरकारी खाइछ जी दुगैनि माना करेबा ताम नुगाइरिबो दुगै चेमतना अनु डार्लिंग वेलकम दुगै तम प्रोना होइनि चे अनु दुगै अगर अनि माना करेबा चे बेम दुगैगी चे नु करेबा बेमचा हाय दुगै माना सुना बहल ब्रो नुगाइरिबो हाय दुगैगी तम प्रोना करेबा चेनु मुकबांगदो तेन बनी करिगी ते दुगैगी निमा दुगैगी bro ay dugai ni man ichenu na kare ban ni ma ha ya dugai angom na kare ba chenu dugai good pratik चौहान न करेगा 3 ID से सपोर्ट दूंगी जो मुझे सपोर्ट करेगा ओके दुgai मिमिता न करेगा इनेमा दी आए ओ इनेमा ले इने करे आए मिमिता इनेमा ga inga nga gun lei ka hospital on to ne ga dugai gi only bro nang nang yang ngọc này rồi nè passport online ꯑꯗꯨꯒ ALB ꯑꯃꯨꯛ ꯊꯥꯔꯒꯦ ꯊꯦꯡꯃꯜꯂꯦꯗ ꯍꯥꯏꯅꯔꯦ ꯖꯨꯂꯤ LB ꯊꯕꯛ ꯀꯔꯤꯝ ꯀꯥꯏꯗꯦ ꯋꯥꯔꯧꯗꯦ ꯅꯪꯒꯤ LBꯗꯁꯨ ꯂꯥꯛꯀꯅꯤ ꯍꯣꯔꯦꯟ ꯕꯥꯔꯣ ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ ꯇꯨꯝꯈ꯭ꯔꯗꯤ ꯈꯪꯗꯦ ꯇꯨꯝꯗ꯭ꯔꯗꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯅꯤꯃꯛ ꯀꯔꯦꯕ इगू है अगू है दुगगी अनुना उषा दुगगी गुड प्रेटिंग न करे जोइन मी दुगगी मोरंग थम न करे बोल ब्रो चारे है दुगगी तम ब्रो न करे नु एगी वीडियो अपलोड ओइखरबनी तुमबदा लाइक तोरगा ऑन थममु है ओके ओ थरमु तेन बनी ओ तम ब्रो करीम खनगनुदा एदी फुल सपोर्ट तोबनी नंगी वीडियो 20 मिनट की वीडियो इसनु की वीडियो इसनु फुल सपोर्ट तोबनी नंगी पॉइंट दाइना लोय हायरकपनी अदु खंगु दुगा अनुना कराइबा जुली होय दुगगी गंगाना कराइबा रमेश्वर जुली इनो नुपी गा लेइने आय दुगगी चौसना कराइबा अनु आय दुगगी गुड प्रतीक चौहान कराइबा हाय न्यू फ्रेंड दुगगी कांगेमपम रमेश्वर कराइबा मरंग थेम सपोर्ट तो बिरमु 24 hours मतुंगा हलक्की हाय दुगगी चिबेम चना बाय बाय हाय रगने दुगगी इचे अनुना कराइबा खोई इता लाक्त्रो आय लाकपनी इचे अनु लाकपनी लेबनी इचे अनु कराइ इचे मुबता लेबनी दुगगी मेम चाना करेबा आगुन चोलिसे दुगगी गुड प्रतीक चौहान करेबा उषा हाय न्यू फ्रेंड जॉइन मी दो अंगोम न करेबा हाय दो अंगोम नंग LB थातरो ने निमा नंग LB थातिने कइनुगी कइदम थातिनो नंग LB ngairambani ngasai su ngaire ngasai tu LB ngaibani lakte nang LB lakke khallam lakte nang दुगई अनु सिंह कमा कमे आए ओ कमे दुगई रामेश्वर ngaranggi do ije anu kame रामेश्वर दुगई चे memsana anubi wan thangara bo ai दुगई animana kariba la 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 दुगई moyang thana kariba कांगेम ब्रो ओके ब्रो आई दुगगी गुड प्रतीक चौहान न करेबा अनु हाय न्यू फ्रेंड जॉइन मी ओके न्यू फ्रेंड जॉइन मी प्लीज सपोर्ट करो ऑल एक के साथ सपोर्ट करो सभी को सपोर्ट करो दुगा टम प्रो न करेबा जुली एगी वीडियो थाजलमुको तुमम दाइदा अदु लाइक हाना तोरमु काउदी ngaida ओके दुगगी animana करेबा la 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 दुगगी तकनी चना आरजे ना मरातोन का फाई करे कई गिनो ने चे तखेल कइदौरगे तखेल चना करे लाइक दन ओके चेनु न करेबा चार बो आरजे चादरी चेनु याम थेंगे चक्सा पुंग 11 12 ताई चक्सा बदा दुगगी मामाना करेबा अनुसिंगा करी मथेल नो दुगगी अंगोमना आया दुगगी तमता चिप यकल चक्सा बोय चिबेम चना निमा केएमसी ओ इचे बेमचागी ngasa el krai mukbang do kai nu iche memcha krai ibai na krai ngang badan nang krai tumin lai gra bai se ah berani ko tumin na takka mukbang do lusan kare ne दुगगी संगीता न करे बा मोय मास खाइसु ओके मास खाइसे दुगगी इचे कनो न करे कमेंट नागलगा यारे आजकरे कमेंट लंका यौरी आरजे ओ कमेंट लंका एगी नेट जातना तो इनी इचे कनोन इचे कनो से नेट से जातना खरा प्रॉब्लम ओइरुरे दुगी दमक्तनी वारोबो जाते दुगे अनौबा स्टूडेंट नि करे LB गी अदु वारोबो जाते आइसो LB जामना हाइसो आइते LB मरम दसु जामना खंगदे अदुबु मयाम लाखपैदम मत थैंक यू 41 करे गोली लई दुग करीम कायदे दुगगी इचे नु न करे बा चेता केल चारबो दुगगी अंकुम न करे बा अनिमा न करे बा चकेन
chicken che bem o chicken thong ani ma jam chicken cha bani ne chicken na mai gi kare party bandra da mai gi chicken na bandra do bani do gi ani ma nang na jam pam ba hijang ne ne heng cha dak tu do ai gi mu pam do phajana jeng ko heng ai nang na cha ba hijang du ni ngang ngasi chari do heng ai video upload to lokani video di edit to dri ko haji kare lb lo ga video upload kare edit to ga video upload to gani ꯑꯗꯨ ꯑꯅꯤꯃꯥꯒꯤ ꯃꯊꯦꯜꯅꯤꯅꯦ ꯆꯥꯔꯤꯗꯣ ꯌꯥꯝꯅ ꯑꯅꯤꯃꯥꯅ ꯄꯥꯝꯕ ꯍꯤꯟꯖꯥꯡꯅꯤ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯑꯗꯨꯒꯤ ꯒꯨꯗ ꯄ꯭ꯔꯇꯤꯛ ꯆꯧꯍꯥꯟꯅ ꯀꯔꯤ ꯍꯥꯏꯕ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯖꯣꯏꯟ ꯃꯤ ꯔꯤꯇꯔꯟ ꯗꯨꯡꯒꯤ 3 ID ꯁꯦ ꯑꯣꯀꯦ ꯑꯗꯨꯒꯤ ꯑꯅꯤꯃꯥꯅ ꯂꯥꯂꯥ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯇꯈꯦꯜ ꯃꯊꯦꯜꯂꯣ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯗꯨꯒꯤ ꯑꯒꯨꯅ ꯀꯔꯤ ꯅꯦꯠꯅ ꯃꯔꯣꯜ ꯑꯃ ꯍꯣꯏꯅꯦ ꯀꯔꯤ ꯑꯒꯨ ꯋꯥꯔꯧꯕꯖꯥꯗꯀꯣ ꯑꯩꯒꯤ ꯅꯦꯠꯁꯦ ꯀꯔꯤ ꯅꯦꯠꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯒꯦꯅ ꯇꯧꯋꯤꯅꯦ ꯑꯗꯨꯒꯤ ꯀꯔꯤ ꯃꯣꯕꯥꯏꯜꯁꯦ ꯀꯔꯤ ꯆꯥꯔꯖ ꯇꯧꯔꯒ ꯑꯩ ꯍꯧꯖꯤꯛ ꯀꯣꯃꯦꯟ ꯄꯥꯔꯤꯅꯤ ꯍꯧꯖꯤꯛ ꯔꯨꯝꯗꯅꯤ ꯍꯧꯖꯤꯛ ꯂꯩꯁꯦ ꯑꯗꯨꯒ ꯇꯝ ꯇꯝ ꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯁꯪꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯈꯗ꯭ꯔꯕ ꯀꯔꯤ ꯌꯦꯡꯈꯛ ꯀꯔꯤ ꯌꯦꯡꯂꯛ ꯌꯦꯡꯂꯛ ꯌꯦꯡꯂꯛꯇꯔꯣ ꯍꯥꯏꯕ ꯑꯠꯆꯥ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯂꯛꯇꯔꯣ ꯍꯥꯏꯕ ꯑꯗꯨꯒ ꯒꯪꯒꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯥꯃꯦꯁꯣꯔ ꯎꯔꯕꯣ ꯍꯥꯏꯗꯨꯒꯤ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯋꯥꯔꯦ ꯐꯖꯅ ꯋꯥꯔꯦ ꯑꯅꯨ ꯍꯣꯏꯅꯦ ꯑꯅꯨ ꯅꯪ ꯉꯁꯥꯏ ꯕꯟꯗ꯭ꯔꯥ ꯆꯥꯁꯜꯂꯨꯕꯅꯤꯀꯣ ꯋꯥꯔꯝꯃꯅꯤꯀꯣ ꯑꯅꯨ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯑꯦꯜꯕꯤ ꯂꯣꯏꯗ꯭ꯔꯕꯅꯤ ꯌꯥꯝ ꯀꯨꯏꯊꯔꯔꯣꯏ ꯑꯗꯨꯗꯒꯤ ꯒꯨꯗ ꯄ꯭ꯔꯇꯤꯛꯅ ꯀꯔꯤ ꯍꯥꯏꯕ ꯆꯧꯍꯥꯟꯅ ꯄ꯭ꯂꯤꯖ ꯖꯣꯏꯟ ꯃꯤ ꯑꯗꯨꯗꯒꯤ ꯇꯈꯤꯂꯤꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯇꯝ ꯇꯝ ꯆꯥꯔꯦ ꯇꯨꯝꯕꯒꯤ ꯍꯥꯏꯅ ꯖꯥꯏ ꯃꯙꯥꯕ ꯇꯧꯔꯛꯄꯗ ꯑꯥꯔꯖꯦ ꯊꯥꯅ ꯂꯩꯔꯝꯃꯤ ꯑꯣ ꯏꯆꯦ ꯇꯈꯦꯜ ꯏꯆꯦ ꯇꯈꯦꯜꯁꯨ ꯀꯔꯤ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯑꯗꯨꯒꯤ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯇꯝ ꯇꯝ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒꯤ ꯑꯅꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯈꯦꯜ ꯑꯗꯨꯒꯤ ꯇꯝ ꯇꯝ ꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯁꯪꯒꯤꯇꯥ ꯃꯣꯔ ꯚꯤꯗꯤꯑꯣ ꯁꯥꯕꯤ ꯗꯦ ꯍꯥꯏꯅ ꯁꯥꯕꯤ ꯗꯦ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯀꯣꯟ ꯐꯦꯡꯈꯤꯒꯦꯀꯣ ꯏꯄꯥ ꯑꯣꯀꯦ ꯏꯆꯦ ꯎꯁꯥ ꯀꯔꯤꯝ ꯀꯥꯏꯗꯦ ꯆꯦ ꯃꯙꯨ ꯍꯥꯏ ꯑꯣ ꯃꯙꯨ ꯋꯦꯜꯀꯝ ꯃꯙꯨ ꯅ꯭ꯌꯨ ꯀꯔꯤ ꯑꯩꯒꯤ ꯉꯁꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣꯗꯁꯨ ꯀꯔꯤ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯨ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯝꯒꯦ ꯑꯅꯧꯕ ꯆꯦꯅꯦꯜ ꯄꯥꯏꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯝꯒꯦꯀꯣ ꯗꯥꯔꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯈꯔ ꯆꯤꯡꯈꯤ ꯆꯈꯠꯄꯤꯌꯨ ꯍꯥꯏꯈ꯭ꯔꯦ ꯆꯤꯡꯈꯠꯄꯤꯌꯨ ꯍꯥꯏꯕ ꯑꯠꯆꯥ ꯑꯠꯆꯥ ꯆꯦ ꯃꯗꯨ ꯑꯠꯆꯥ ꯆꯦ ꯃꯗꯨ ꯍꯣꯏ ꯀꯔꯤ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯤꯕ ꯑꯩꯁꯨ ꯅꯪꯒꯤꯗꯣ ꯁꯞꯄꯣꯔꯠ ꯇꯧꯔꯝꯒꯦ ꯀꯣ ꯑꯗꯨꯗꯒꯤ ꯆꯦ ꯃꯗꯨꯁꯦ ꯀꯔꯤ ꯑꯩ ꯑꯦꯜꯕꯤꯗ ꯁꯨꯝ ꯎꯅꯩꯀꯣ ꯑꯩꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯍꯥꯏꯗꯤ ꯉꯁꯤ ꯑꯍꯥꯟꯕꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯀꯣ ꯑꯩꯁꯨ ꯅꯪꯗ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯑꯉꯝꯕꯗꯤ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯂꯣꯏꯅ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏ ꯚꯤꯗꯤꯑꯣꯁꯨ ꯑꯞꯂꯣꯗ ꯇꯧꯔꯣ ꯁꯨꯝ ꯃꯇꯥꯡꯗ ꯁꯨꯝ ꯚꯤꯗꯤꯑꯣ ꯁꯥꯡꯍꯜꯂꯣ ꯑꯗꯨꯒꯤ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯃꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯃꯥ ꯅꯨꯡꯁꯤ ꯇꯧꯗꯣꯏꯔꯣ ꯍꯥꯏ ꯉꯁꯤꯗꯤ ꯇꯧꯗꯣꯏꯔꯣ ꯑꯣ ꯃꯃꯥ ꯉꯁꯤ ꯑꯦꯜꯕꯤ ꯇꯧꯗꯣꯏꯔꯣ ꯍꯥꯏꯕ ꯃꯌꯥꯝ ꯀꯔꯤ ꯀꯣꯃꯦꯟ ꯂꯦꯞꯄꯀꯣ ꯑꯩ ꯀꯣꯃꯦꯟꯁꯦ ꯀꯔꯤ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯑꯩ ꯈꯪꯉꯤ ꯑꯩꯁꯨ ꯏꯁꯥꯅ ꯈꯪꯉꯤ ꯀꯣꯃꯦꯟꯁꯦ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯔꯝ ꯃꯌꯥꯝ ꯁꯨꯝ ꯕꯥꯏ ꯕꯥꯏ ꯇꯞꯅ ꯍꯥꯏꯔꯒ ꯁꯨꯝ ꯊꯣꯛꯄ ꯌꯥꯔꯅꯤ ꯑꯩꯁꯨ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯒꯦ ꯀꯣꯃꯦꯟ ꯃꯌꯥꯝ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯑꯩ ꯈꯪꯉꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ ꯍꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯗꯨꯒ ꯏꯆꯦ ꯀꯔꯤ ꯀꯥꯃꯦꯁꯣꯔꯅ ꯀꯔꯤ ꯍꯥꯏꯕ ꯒꯪꯒꯥ ꯎꯔꯦ ꯑꯗꯨꯒꯤ ꯃꯤꯃꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯉꯁꯥꯏ ꯅꯦꯠ ꯌꯥꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯏꯆꯦ ꯀꯩꯅꯣꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯃꯥꯏ ꯒꯣꯠ ꯏꯆꯦ ꯀꯥꯅꯣꯟ ꯉꯁꯥꯏꯒꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯟꯖꯂꯤꯗꯣ ꯑꯩꯅ ꯉꯁꯥꯏ ꯕ꯭ꯂꯨ ꯂꯧꯊꯧ ꯍꯥꯏꯕꯗ ꯕ꯭ꯂꯨ ꯂꯧꯊꯣꯛꯏꯗꯣ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯎꯁꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒꯤ ꯇꯝ ꯇꯝ ꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯈꯦꯜ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯝꯃꯨ ꯂꯥꯏꯛ ꯄꯤꯔꯒ ꯊꯝꯃꯝꯃꯨ ꯍꯥꯏ ꯑꯣꯀꯦ ꯑꯩꯗꯤ ꯂꯥꯏꯛ ꯄꯤꯔꯒ ꯊꯝꯗꯣꯏ ꯅꯠꯇꯦ ꯑꯩꯗꯤ ꯀꯔꯤ ꯅꯪꯒꯤ ꯉꯥꯡꯕꯗꯣ ꯂꯣꯏ ꯑꯩꯅ ꯀꯣꯃꯦꯟ ꯇꯧꯔꯛꯇꯣꯏꯅꯤꯗꯦ ꯇꯝ ꯕ꯭ꯔꯣ ꯋꯥꯔꯧ ꯀꯔꯤ ꯅꯣ ꯇꯦꯟꯁꯟ ꯍꯥꯏꯗꯣ ꯑꯗꯨꯗꯒꯤ ꯑꯒꯨꯅ ꯀꯔꯤ ꯍꯥꯏꯕ ꯀꯗꯥꯏꯅꯣꯅꯦ ꯆꯦ ꯃꯣꯃꯤ ꯆꯠꯈ꯭ꯔꯗꯥꯏꯅꯦ ꯍꯥꯏ ꯑꯗꯨꯒ ꯒꯨꯗ ꯄ꯭ꯔꯇꯤꯛꯅ ꯆꯧꯍꯥꯟꯅ ꯀꯔꯤ ꯍꯥꯏꯕ ꯖꯣꯏ ꯑꯗꯨꯒ ꯒꯪꯒꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯦꯠꯅ ꯎꯪꯕꯅꯤ ꯉꯥꯖꯩꯗ ꯀꯔꯤ ꯅꯦꯠꯅ ꯎꯪꯕꯅꯦ ꯀꯣꯛꯀ ꯉꯥꯎ ꯌꯥꯏ ꯑꯣ ꯅꯦꯠ ꯎꯪꯉꯤ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯗ ꯒꯪꯒꯥ ꯑꯗꯨꯒ ꯆꯦ ꯃꯗꯨꯅ ꯀꯔꯤ ꯕ꯭ꯂꯨ ꯄꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯍꯟꯖꯔꯛꯀꯦ ꯍꯣꯏ ꯆꯦ ꯃꯗꯨ ꯃꯌꯥꯝꯗꯁꯨ ꯀꯔꯤ ꯍꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯀꯔꯤ ꯍꯥꯏ ꯂꯣꯏ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯑꯃꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯪꯅ ꯍꯥꯟꯅ ꯆꯪꯒꯦꯔꯥ ꯑꯗꯨꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯀꯔꯤ ꯏꯆꯦ ꯃꯌꯥꯝꯁꯨ ꯀꯔꯤ ꯆꯪꯕ꯭ꯔꯥ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯔꯝꯃꯣ
ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯨꯀꯣ ꯚꯤꯗꯤꯑꯣ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯇꯛꯈꯔꯦ ꯚꯤꯗꯤꯑꯣ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯗꯤ ꯇꯧꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯑꯃꯅ ꯌꯦꯡꯉꯨ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯑꯃꯅ ꯌꯦꯡꯉꯨ ꯅꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯃꯃꯥꯡ ꯊꯥꯡꯗꯣꯏꯒꯦ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒ ꯀꯔꯤ ꯍꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯗꯤ ꯑꯗꯨꯗꯤ ꯀꯔꯤ ꯀꯥꯟꯅꯒꯦ ꯁꯞ ꯇꯧꯔꯒ ꯑꯩꯒꯤꯗꯤ ꯋꯥꯈꯜ ꯑꯗꯨꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯅꯤ ꯁꯞ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯗꯤ ꯀꯔꯤ ꯇꯧꯔ ꯀꯥꯟꯅꯒꯦ ꯁꯞ ꯇꯧꯔꯗꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯒꯦ ꯑꯗꯨꯗꯒꯤ ꯇꯤꯀꯦ ꯇꯁꯀꯤꯟ ꯕ꯭ꯂꯣꯛ ꯑꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯄꯤꯀꯦ ꯑꯗꯨꯒ ꯑꯅꯤꯃꯅ ꯀꯔꯤꯕ ꯀꯣꯛ ꯉꯥꯎꯔꯦ ꯀꯣ ꯍꯥꯏ ꯀꯔꯤꯒꯤꯅꯣꯅꯦ ꯑꯅꯤꯃ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯑꯣ ꯒꯪꯒꯥ ꯖꯃꯨꯅꯥꯗꯤ ꯀꯗꯥꯏ ꯂꯩꯍꯧꯔꯦ ꯌꯥꯏ ꯑꯆꯥ ꯑꯥꯔꯖꯦꯟ ꯅꯦꯠ ꯁꯦꯁꯅꯤ ꯅꯪ ꯅꯦꯠ ꯅꯠꯇꯦꯅꯦ ꯇꯝꯕ꯭ꯔꯣ ꯅꯦꯠ ꯅꯠꯇꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯕꯩꯗꯃꯛꯇ ꯇꯧꯔꯤꯅꯤ ꯅꯦꯠꯁꯦ ꯇꯛꯁꯤꯜꯂꯒ ꯇꯝ ꯇꯝ ꯍꯦꯡ ꯊꯣꯏ ꯐꯥꯕ ꯆꯪꯉꯝꯗꯥꯏꯗ ꯊꯥꯔꯝꯗꯣꯏꯅꯤ ꯑꯠꯆꯥ ꯑꯗꯨꯒ ꯒꯨꯗ ꯄ꯭ꯔꯇꯤꯛꯅ ꯆꯧꯍꯥꯟꯅ ꯀꯔꯤꯕ ꯍꯥꯏ ꯐ꯭ꯔꯦꯟ ꯐꯨꯜ ꯁꯄꯣꯔꯠ ꯐꯣꯔ ꯖꯣꯏꯟ ꯃꯤ ꯑꯗꯨꯒ ꯏꯆꯦꯟꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯌꯥ ꯏꯆꯦꯟꯅꯨꯅ ꯀꯔꯤ ꯑꯥꯔꯖꯦ ꯅꯔꯥꯡꯒꯤ ꯀꯥꯃꯤ ꯔꯥꯃꯤ ꯀꯃꯤ ꯔꯃꯤ ꯍꯥꯏꯗꯤ ꯀꯃꯤꯔꯃꯤ ꯍꯣꯏꯅꯦ ꯏꯆꯦꯅꯨ ꯀꯃꯤꯔꯃꯤ ꯑꯗꯨꯗꯒꯤ ꯇꯝ ꯇꯝ ꯕ꯭ꯔꯣꯅ ꯀꯔꯤꯕ ꯑꯣꯀꯦ ꯕꯣꯜ ꯈꯣꯕꯔ ꯑꯣꯀꯦ ꯚꯂꯣ ꯈꯣꯕꯣꯔ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯎꯁꯥꯟꯅ ꯂꯞ ꯂꯞ ꯑꯗꯨꯒ ꯒꯪꯒꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯣꯍꯣꯜ ꯇꯨꯝꯈ꯭ꯔꯕꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯆꯦ ꯇꯛꯀꯦ ꯂꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯃꯤ ꯈꯪꯗ꯭ꯔꯤ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦꯗ ꯃꯃꯤ ꯌꯦꯡꯒꯦ ꯃꯃꯤ ꯑꯣ ꯏꯆꯦ ꯀꯔꯤ ꯍꯥꯏ ꯃꯃꯥꯒꯤꯁꯨ ꯀꯔꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯑꯃ ꯄꯦꯟꯗꯤꯡ ꯂꯩꯔꯝꯒꯅꯤꯀꯣ ꯀꯩ ꯊꯣꯡꯕꯅꯣ ꯎꯇꯤ ꯊꯣꯡꯕꯔꯥ ꯀꯩꯅꯣ ꯊꯣꯡꯕꯗꯣ ꯀꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨ ꯑꯩ ꯍꯣꯔꯦꯟ ꯆꯪꯉꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯀꯩꯅꯣ ꯇꯧꯔꯨꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯨꯗ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯈꯪꯉꯦ ꯑꯩ ꯀꯩꯅꯣ ꯀꯣꯃꯦꯟ ꯄꯥꯗꯕꯁꯦ ꯃꯌꯥꯝ ꯋꯥꯔꯝꯕꯅꯤ ꯀꯔꯤ ꯍꯥꯏ ꯃꯌꯥꯝꯗ ꯉꯥꯏꯕꯁꯨ ꯀꯔꯤ ꯍꯥꯏ ꯇꯜꯂꯝꯃꯅꯤ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯑꯩ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯀꯔꯤꯕ ꯑꯟꯖꯕ꯭ꯔꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯑꯣꯟꯅꯤ ꯑꯌꯥꯝꯕ ꯀꯣꯃꯦꯟ ꯏꯕ ꯁꯪꯗꯦ ꯍꯣꯏ ꯇꯝ ꯇꯝꯕ꯭ꯔꯣ ꯃꯇꯝꯅ ꯌꯥꯗ꯭ꯔꯗꯤ ꯀꯔꯤꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨ ꯈꯪ ꯇꯥꯕꯅꯤ ꯃꯇꯝꯅ ꯌꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯊꯕꯛꯅ ꯃꯥꯡ ꯊꯥꯕꯅꯤ ꯑꯗꯨꯗꯒꯤ ꯌꯨꯇꯨꯕꯇꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯄ꯭ꯔꯣꯐꯦꯁꯅꯦꯜꯒꯤ ꯁꯥꯏꯠ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯗ ꯑꯗꯨꯗꯒꯤ ꯏꯆꯝ ꯃꯃꯤꯇꯥꯅ ꯀꯔꯤꯕ ꯏꯇꯥ ꯑꯩ ꯂꯩꯌꯦ ꯑꯗꯨꯒ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯒꯪꯒꯥ ꯑꯩ ꯇꯨꯝꯗꯦ ꯌꯥꯏ ꯑꯗꯨꯗꯒꯤ ꯒꯨꯅ ꯀꯔꯤꯕ ꯀꯣꯃꯦꯟꯁꯦ ꯅꯨꯃꯤꯠꯅ ꯌꯧꯔꯦꯅꯦ ꯗ ꯑꯥꯔꯁꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤꯀꯣ ꯑꯪꯒꯨ ꯑꯩ ꯌꯥꯝꯅ ꯋꯥꯏꯗ ꯀꯣꯃꯦꯟ ꯄꯥꯝꯃꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯑꯦꯜ ꯕꯤ ꯁꯦꯜꯕꯤꯁꯦ ꯑꯩ ꯌꯥꯝ ꯇꯧꯅꯤꯡꯗꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯦꯜ ꯕꯤ ꯇꯧꯕꯁꯦ ꯑꯗꯨꯒꯤ ꯃꯃꯥ ꯆꯥꯔꯕꯣ ꯍꯥꯏꯗꯣ ꯉꯥꯛꯇꯪꯒꯤ ꯃꯌꯥꯝꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯩꯗꯃꯛꯇ ꯑꯦꯜꯕꯤ ꯇꯧꯕꯅꯤꯗ ꯑꯇꯩ ꯀꯔꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣ ꯂꯩꯇꯦꯗ ꯑꯩꯒꯤ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯌꯥꯝꯅ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕꯩꯗꯃꯛꯇꯅꯤ ꯑꯗꯨꯗꯒꯤ ꯏꯆꯦꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯏꯇꯥ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯃꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯌꯦꯡꯕꯤꯌꯨ ꯑꯦꯜ ꯕꯤ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯏ ꯃꯣꯃꯤ ꯍꯣꯏ ꯍꯣꯏ ꯚꯤꯗꯤꯑꯣꯗꯤ ꯂꯣꯏ ꯌꯦꯡꯉꯅꯤ ꯏꯆꯝ ꯃꯣꯃꯤꯇꯥꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯤꯀꯣ ꯃꯌꯥꯝ ꯏꯆꯝ ꯃꯣꯃꯤꯇꯥꯗꯤ ꯌꯥꯝꯅ ꯃꯌꯥꯝꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯏꯆꯦꯝ ꯑꯩꯅ ꯑꯦꯜ ꯕꯤ ꯈꯨꯗꯤꯡ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯏꯆꯦꯝ ꯃꯣꯃꯤꯇꯥꯁꯨ ꯑꯩ ꯃꯅꯤꯡꯗ ꯂꯩꯌꯦ ꯑꯗꯨꯗꯤ ꯏꯆꯝ ꯃꯣꯃꯤꯇꯥꯒ ꯑꯩꯒ ꯃꯅꯤꯡ ꯊꯥꯡꯕꯅꯤꯀꯣ ꯑꯗꯨ ꯏꯆꯦ ꯃꯣꯃꯤꯇꯥꯗꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯀꯥꯡꯖꯦꯝꯕꯅ ꯀꯩꯕ ꯔꯥꯃꯦꯁꯣꯔ ꯀꯪꯒꯦꯝꯕꯝ ꯔꯥꯃꯦꯁꯣꯔ ꯑꯥꯔꯖꯦ ꯀꯣꯛ ꯉꯥꯎꯔꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯑꯅꯤꯃꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯃꯙꯨ ꯁꯥꯞ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯇꯈꯦꯜ ꯀꯥꯟꯗ ꯑꯣ ꯑꯩ ꯇꯨꯝꯕ ꯖꯥꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯇꯝ ꯇꯝ ꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯅꯣꯗꯤ ꯄꯥꯔꯣ ꯑꯣꯏꯗꯤ ꯇꯞ ꯇꯞꯅ ꯄꯥꯒꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩ ꯌꯥꯝꯅ ꯀꯣꯃꯦꯟ ꯄꯥꯕꯁꯨ ꯌꯥꯝꯅ ꯍꯩꯇꯦ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯦꯟꯁꯁꯨ ꯂꯩꯇꯦ ꯑꯦꯜ ꯕꯤꯒꯤ ꯃꯔꯝꯗ ꯑꯦꯛꯁꯄꯤꯔꯦꯟꯁ ꯍꯥꯏꯗꯤ ꯀꯔꯤ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯗꯟ 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 ꯂꯥꯎ ꯄꯥꯕꯗꯣ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯦꯟꯁꯁꯨ ꯑꯩꯒꯤ ꯂꯩꯇꯦ ꯃꯌꯥꯝꯅ ꯁꯨꯝ ꯇꯞ ꯇꯞꯅ ꯄꯥꯕꯁꯦ ꯑꯩꯒꯤ ꯀꯣꯃꯦꯟꯗ ꯄꯥꯕꯁꯦ ꯃꯌꯥꯝꯁꯨ ꯕꯣꯔꯤꯡ ꯆꯨꯔꯝꯒꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔꯝꯒꯅꯤ ꯀꯣꯃꯦꯟ ꯄꯥꯕ ꯇꯞꯄꯗꯤ ꯀꯣꯃꯦꯟ ꯄꯥꯕꯁꯤ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯀꯣꯃꯦꯟꯁꯦ ꯀꯔꯤ ꯏꯁꯄꯤꯠꯇ ꯄꯥꯕꯗꯨꯗꯨꯒꯤ ꯀꯣꯃꯦꯟ ꯄꯥꯕꯗꯨꯒ ꯅꯨꯡꯉꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯕꯒꯤ ꯏꯟꯇꯔꯦꯛꯁꯟꯗꯨ ꯀꯔꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯦꯜꯕꯤꯗ ꯅꯨꯡꯉꯥꯏꯕ ꯌꯥꯎꯗꯦꯕ ꯑꯗꯨꯅꯤ ꯀꯣꯃꯦꯟ ꯄꯥꯕꯗ ꯏꯁꯄꯤꯠ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯀꯣꯃꯦꯟ ꯄꯥꯕ ꯃꯇꯝꯗ ꯀꯔꯤ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯣꯟ ꯚꯣꯏꯁꯇꯨ ꯀꯔꯤ ꯐꯖꯕ ꯇꯥꯏ ꯚꯣꯏꯁ ꯐꯖꯗꯗꯤ ꯀꯃꯥꯏꯅ ꯄꯥꯔꯒ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯒꯤ ꯏꯆꯦꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯀꯩꯁꯥꯝ ꯋꯥꯟꯊꯔꯝꯃꯣ ꯋꯥꯟꯊꯔꯝꯃꯅꯤ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯏꯄꯥ ꯅꯆꯦ ꯋꯥꯟꯊꯔꯒꯦꯀꯣ ꯋꯥꯟꯊꯔꯣ
ꯑꯩ ꯀꯣꯃꯦꯟꯁꯦ ꯂꯪꯀꯥꯗ ꯂꯩꯔꯝꯒꯅꯤ ꯏꯆꯦꯅ ꯍꯧꯖꯤꯛꯇ ꯄꯥꯔꯤꯅ ꯑꯗꯨꯒꯤ ꯏꯆꯦ ꯀꯩꯅꯣꯅ ꯀꯔꯤꯕ ꯋꯥꯔꯧꯕ ꯋꯥꯔꯕꯣ ꯏꯕꯣ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯏꯕꯣꯜꯅ ꯅꯤꯃꯥ ꯍꯥꯏꯅ ꯀꯧꯋꯦ ꯑꯗꯨꯒ ꯑꯅꯨꯅ ꯀꯔꯤꯕ ꯏꯆꯦ ꯑꯅꯨꯅ ꯆꯦ ꯀꯩꯅꯣ ꯑꯗꯨꯗꯒꯤ ꯆꯦ ꯃꯗꯨꯅ ꯀꯔꯤꯕ ꯅꯪꯒꯣꯝ ꯀꯣꯃꯦꯟ ꯇꯧꯔꯝꯃꯨ ꯍꯣꯏ ꯑꯅꯤꯃ ꯀꯗꯥꯏ ꯀꯣꯃꯦꯟ ꯇꯧꯔꯝꯃꯣ ꯅꯪꯅꯁꯨ ꯃꯥ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤꯀꯣ ꯆꯦ ꯃꯗꯨꯁꯨ ꯑꯩꯒꯤ ꯑꯍꯥꯟꯕꯅꯦ ꯑꯩ ꯒꯦꯂꯔꯤꯗ ꯂꯥꯛꯄꯁꯦ ꯊꯥꯒꯠꯆꯔꯤ ꯒꯦꯂꯔꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯇꯝꯗꯝꯕ꯭ꯔꯣꯅ ꯀꯔꯤꯕ ꯋꯥꯗꯨꯗꯤꯗ ꯆꯦ ꯕꯂꯥ ꯑꯗꯨꯒ ꯇꯝꯗꯝꯕ꯭ꯔꯣꯗꯤ ꯄꯨꯡ ꯕꯥꯔꯣ ꯍꯦꯛ ꯄꯨꯡ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯂꯩꯔꯗꯤ ꯀꯔꯤ ꯑꯩꯒ ꯆꯞ ꯃꯥꯟꯅ ꯂꯩꯕꯅꯤ ꯃꯥꯁꯨ ꯄꯨꯡ ꯕꯥꯔꯣ ꯍꯦꯛ ꯑꯗꯨꯒ ꯒꯪꯒꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯤ ꯃꯤꯇꯩ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯛꯈꯤꯀꯣ ꯍꯣꯏ ꯒꯪꯒꯥ ꯁꯤꯁꯇꯔ ꯀꯧꯗꯣꯏꯔꯣ ꯏꯆꯦ ꯀꯧꯗꯣꯏꯔꯣꯀꯣ ꯑꯩꯗꯤ ꯀꯔꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯀꯣ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯈꯪꯗꯅ ꯀꯔꯤ ꯒꯪꯒꯥ ꯍꯥꯏꯅ ꯀꯧꯕꯅꯤ ꯋꯥꯔꯧꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯏꯆꯦ ꯀꯧ ꯍꯥꯏꯗꯤ ꯏꯆꯦ ꯑꯩꯅ ꯀꯧꯗꯣꯏꯅꯤꯀꯣ ꯑꯩꯅ ꯑꯩꯉꯣꯟꯗꯒꯤꯗꯤ ꯍꯜꯂꯝꯕ꯭ꯔꯥ ꯍꯜꯂꯝꯒꯅꯤ ꯑꯩ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒ ꯃꯤꯃꯤꯊꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯂꯩꯔꯤꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯃꯤꯃꯤꯇꯥ ꯋꯦꯜꯀꯝ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯈꯦꯜꯕꯤꯗ ꯂꯩꯕꯒꯤꯗꯃꯛꯇ ꯏꯆꯦ ꯇꯈꯦꯜꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯥꯔꯁꯦ ꯖꯔꯣꯛ ꯖꯔꯣꯛ ꯖꯔꯣꯛꯇꯗꯕ ꯖꯔꯣꯛꯇꯕ ꯋꯥꯠꯂꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯏꯆꯦ ꯇꯈꯦꯜ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯀꯩꯅꯣꯅ ꯍꯧ ꯍꯅꯨ ꯑꯗꯨꯒ ꯑꯩ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯆꯦ ꯃꯙꯨ ꯃꯙꯨ ꯃꯤꯇꯥꯡ ꯈꯪꯅꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥꯏꯗꯨꯒꯤ ꯇꯈꯦꯜ ꯏꯆꯦꯅ ꯀꯔꯤ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯑꯣꯀꯦ ꯑꯣꯀꯦ ꯏꯆꯦꯅꯨ ꯇꯨꯝꯃꯣ ꯏꯆꯦ ꯇꯈꯦꯜ ꯇꯨꯝꯃꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯨꯀꯣ ꯃꯌꯥꯝ ꯇꯝꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯒ ꯂꯣꯏ ꯆꯠꯈ꯭ꯔꯣ ꯑꯩ ꯀꯔꯤꯝ ꯀꯔꯥꯏ ꯑꯩ ꯀꯣꯃꯦꯟꯁꯦ ꯃꯈꯥꯗ ꯁꯨꯝ ꯄꯥꯔꯝꯒꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯖꯥꯗꯦ ꯑꯩ ꯁꯨꯝ ꯃꯌꯥꯝꯗꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯣ ꯑꯩ ꯀꯣꯃꯦꯟ ꯑꯇꯩ ꯀꯔꯤ ꯁꯨꯝ ꯇꯞꯅ ꯄꯥꯔꯝꯒꯦ ꯑꯩ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯀꯣꯃꯦꯟ ꯄꯥꯗꯤ ꯄꯨꯡ ꯕꯥꯔꯣ ꯍꯦꯛ ꯇꯥꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯄꯥꯏ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯁꯨꯝ ꯀꯣꯃꯦꯟꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯗꯥꯔꯁꯦ ꯑꯩꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯕ ꯌꯥꯔꯛꯇꯣꯔꯦ ꯌꯥꯔꯛꯇꯣꯔꯦ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯣ ꯑꯩ ꯀꯣꯃꯦꯟꯁꯦ ꯌꯥꯝ ꯇꯞꯄꯝꯃꯅꯤꯀꯣ ꯃꯌꯥꯝꯁꯨ ꯉꯁꯥꯏꯗꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯕꯅꯤ ꯑꯩꯅ ꯀꯗꯥꯏ ꯀꯣꯃꯦꯟ ꯄꯥꯕꯗꯣ ꯈꯔ ꯇꯞꯄꯝꯃꯅꯤ ꯋꯥꯔꯧꯕ ꯖꯥꯠꯇꯦ ꯑꯗꯨꯒ ꯑꯅꯤꯃꯛꯅ ꯀꯔꯤ ꯍꯥꯏꯕ ꯇꯝ ꯑꯩꯗꯤ ꯄꯣꯏꯟꯇꯒ ꯍꯥꯏ ꯉꯝꯗꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯐꯨꯜ ꯌꯦꯡꯂꯗꯤ ꯐꯨꯜ ꯋꯥꯁ ꯏꯔꯛꯀꯅꯤ ꯑꯣꯀꯦ ꯑꯗꯨꯒꯤ ꯆꯦ ꯃꯗꯨꯅ ꯀꯔꯤꯕ ꯑꯪꯒꯣꯝ ꯑꯅꯤꯃ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒꯤ ꯑꯅꯨ ꯏꯆꯦꯅ ꯆꯦ ꯀꯥꯅꯣꯟ ꯀꯦꯝꯁꯤ ꯑꯗꯨꯒ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯀꯔꯤꯕ ꯆꯦ ꯇꯈꯦꯜ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯁꯤ ꯑꯣ ꯆꯦ ꯇꯈꯦꯜ ꯇꯨꯝꯃꯝꯃꯅꯤ ꯏꯆꯦ ꯇꯈꯦꯜꯁꯨ ꯋꯥꯔꯝꯃꯅꯤ ꯃꯌꯥꯝ ꯁꯨꯝ ꯇꯞ ꯇꯞꯅ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯝꯃꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯣꯃꯦꯟ ꯃꯈꯥꯗ ꯀꯣꯃꯦꯟ ꯇꯧꯔꯝꯃꯅꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯇꯅ ꯑꯩ ꯁꯥꯏꯂꯦꯟ ꯃꯨꯛꯕꯥꯡ ꯑꯣ ꯑꯠꯆꯥ ꯑꯗꯨꯒ ꯏꯆꯦ ꯑꯅꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯚꯥꯏ ꯑꯩ ꯃꯣꯕꯥꯏꯜ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯑꯅꯤꯃꯥ ꯃꯣꯕꯥꯏꯜꯗꯣ ꯑꯗꯨꯒ ꯒꯪꯒꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯁꯥꯞ ꯄꯨꯕꯤꯕ ꯑꯩ ꯁꯣꯏꯗꯅ ꯍꯟꯒꯦ ꯑꯣ ꯒꯪꯒꯥ ꯍꯣꯏ 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 ꯉꯁꯤ ꯑꯗꯨꯒ ꯇꯝꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯑꯪꯒꯣꯝ ꯑꯃꯤꯖꯥꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯕꯦꯝꯇꯅ ꯕꯤꯛ ꯗꯥꯔꯂꯤꯡ ꯀꯦ ꯑꯦꯐ ꯁꯤ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯣꯝ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯗꯨꯒꯤ ꯏꯆꯦ ꯃꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛ ꯀꯣꯛ ꯆꯥꯛꯄ ꯍꯧꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯃꯃꯤꯇꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯇꯈꯦꯜꯅ ꯀꯔꯤ ꯅꯪ ꯇꯧꯍꯧꯔꯣ ꯆꯕꯥꯟꯗꯣ ꯑꯩ ꯃꯥꯡ ꯐꯔꯒꯦ ꯑꯣꯀꯦ ꯏꯆꯦ ꯇꯈꯦꯜ 41 ꯒꯣꯂꯤ ꯂꯩꯅꯦ 26 ꯒꯣꯂꯤ ꯂꯩ ꯑꯣ 41 ꯑꯗꯨꯒ ꯏꯆꯦ ꯀꯩꯅꯣꯅ ꯀꯔꯤ ꯍꯥꯏꯕ ꯀꯥꯡꯁꯣꯏꯒ ꯉꯥꯔꯤꯒ ꯀꯥꯡꯁꯣꯏꯒ ꯉꯥꯔꯤꯒ ꯑꯅꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯕꯦꯝꯆꯥꯒꯤ ꯃꯨꯛꯕꯥꯡꯗꯣ ꯃꯆꯤꯟ ꯐꯣꯠꯄꯅꯤ ꯁꯣꯏ ꯍꯥꯏ ꯑꯗꯨꯒꯤ ꯗꯤꯌꯥꯕ꯭ꯂꯣꯅ ꯀꯔꯤ 24 ꯂꯥꯏꯛ ꯗꯟ ꯑꯥꯔꯖꯤ ꯊꯦꯡꯀ꯭ꯌꯨ ꯗꯤꯌꯔ ꯁꯤꯁꯇꯔ ꯑꯗꯨꯗꯒꯤ ꯑꯅꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯊꯦꯜ ꯆꯤꯛꯀꯟꯅꯤ ꯃꯌꯥꯝ ꯑꯣ ꯆꯤꯛꯀꯟ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯃꯗꯨ ꯃꯣꯃꯤꯇꯥꯗꯣ ꯑꯁꯦꯡꯕꯅꯤ ꯅꯈꯣꯟꯗ꯭ꯔꯣ ꯅꯪ ꯅꯛꯅꯗ꯭ꯔꯣ ꯅꯪ ꯑꯗꯨꯗꯒꯤ ꯗꯤꯌꯥꯅ ꯀꯔꯤꯕ ꯆꯦ ꯑꯅꯨ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯦꯝꯇꯅ ꯗꯤꯌꯥ ꯋꯦꯜꯀꯝ ꯀꯦꯝꯁꯤ ꯑꯗꯨꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯗꯤꯌꯥ ꯀꯤꯇꯥ ꯈꯣꯛꯄꯣ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯇꯅ ꯕꯤꯛ ꯍꯥꯎꯅꯤꯀꯣ ꯑꯗꯨꯒ ꯃꯃꯥꯅ ꯗꯤꯌꯥ ꯑꯗꯨꯒ ꯏꯆꯦ ꯁꯅ ꯂꯕꯖꯤ ꯑꯗꯨꯒ ꯗꯤꯌꯥꯅ ꯆꯦ ꯃꯣꯃꯤ ꯑꯗꯨꯒ ꯑꯅꯨꯅ ꯗꯤꯌꯥꯗ ꯇꯈꯦꯜ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯑꯩ ꯇꯨꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯆꯦ ꯃꯗꯨꯅ ꯈꯪꯗ꯭ꯔꯤꯅꯦ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯑꯣ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏ ꯃꯥ ꯈꯪꯗ꯭ꯔꯤ ꯍꯥꯏ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯕꯦꯝꯆꯥ ꯉꯥ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯃꯗꯨ ꯃꯣꯃꯤꯇꯥꯗꯣ ꯑꯩꯒꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁꯃꯦꯠꯅꯤꯅꯦ ꯑꯗꯨꯗꯒꯤ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯈꯦꯜ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯊꯝꯒꯅꯨ ꯒꯨꯂꯤ ꯌꯥꯝꯅ ꯂꯩ ꯀꯣ ꯏꯆꯦ ꯊꯝꯕ ꯅꯠꯇꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯁꯨꯝ ꯇꯧꯔꯣ ꯇꯞ ꯇꯞꯅ ꯁꯨꯝ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒꯤ ꯑꯟꯖꯨ ꯀꯁꯥꯔ ꯑꯟꯖꯨ ꯀꯁꯥꯔꯁꯨ ꯂꯥꯛꯑꯦ ꯑꯥꯔꯖꯦ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯨ ꯀꯁꯥꯔ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯣ ꯑꯂꯨꯒ ꯈꯥꯃꯦꯟ ꯑꯂꯨꯗꯨꯒ ꯈꯥꯃꯦꯟꯁꯤꯟꯕꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯈꯥꯃꯦꯟꯁꯤꯟꯕꯤ ꯃꯆꯥꯗꯨꯒ ꯏꯔꯣꯟꯕ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯇꯅ ꯀꯔꯤ ꯕꯤꯛ
tummu tumdoiro maku ondoiro ay acha tumdoiro maku ondoiro che maduna kareba o fare adudi ay dugai tamtam brona anjali nungairibo dugai nangomna anje bai yam khangli ai chicken pami asengba ai khangi nang jam chicken nang jam bandra jabdo dugai tamtam brona che bem di ngangi ra kare ngagi rani ni ngagi rani che bem jam nga chabani ko mayam dugai che mum tan ai su kon phengi dugai che bem tan yupa waru no ai potharage ko warau de dai che अरे इचे मिलता तुम्हारे कहीं है नहीं कहीं तुम तो वारों दूर नहीं है ऐ कि अलविदा लाख पे तो मत लाई से ऐ कि तो मत ऐ कि अचीवमेंट नहीं को सी लाई दे कि मैं आम सुकर है ऐ ना मैं आम तक करे सपोर्ट होता ही तो मत मैं आम लाई से अदु ऐ ना खंग दिन ना बा ऐ तो मत लाई से ना ऐ कहीं नो मत हंग जागे ऐ थोक लगे ऐ कहीं नो मत येंगे आज थोक लगे को आज ओ चिया नु ओके दुगे अंजु का sana hoi nungai ri bo dugai je kan na kare fare phengu momi ai dugai tamtam bro na kare ba nimai di local chicken na ta di tali bo ai o local chicken de tali ai tamtam bro na kan tu kmc dugai tam local hau boni lang nu na khne mi lei ri ba lei tri ba loi chakra ba khang de dugai ni mana kare ba ai su local na pami as local di kare cha ba hau boni ai di farm gi kare boiler gi di cha ba tali da chicken grani hum sa du hum buk thale adu tale aigi pau comment bro arje o pare mamita nangi comment pare do ke tamta pro na kai duni ni ma boiler di ai yam talli do ke dia na kare ba mamita hai do ke mama na kare ba tamtam video hapro ai do ke che kan na kare ba khangi arje ai acha dai mamita na kare ba hello che dia do ke ani ma na kare ba ani mai comment jam sang adu local se kaya cha ba phangde tanja chadana nahan ama thongli khutong chadana hauti chaba yatri ai o ani man nang na elbi tora kare video kare chicken thongbo dugi mimina kare ba che kmc dugi guna message ka de tamtam pro na mama hoi amata search to biro yang na sangda banina minute 28 tania dugi uma minute 28 ki video tamtam bro hoi ma hare krishna 28 minute की वीडियो सीरी है चे मधु मामा था खोम तो इधर तंदम रोन लोकल येनबागी मुकबांग लोकल येनबागी मुकबांग नी आई दुगगी दियाना कराइबा चे मधु हाय दुगगी मामा ना कराइबा मधु सक्सा लोबो दुगगी निमाना तमता मिनट 28 रो 28 मिनट की वीडियो सीरे है तमतम ब्रो पारानी तो था पारानी सेम जात रो नंगी वीडियो तो 28 मिनट की वीडियो मामा सीरे che moduna dia hello dugai che bemtan yupa lagi se dugai dia na mama hai dugai tamtam pro na nima local chicken gi 350 korea loise ami ai acha 350 korea loise dam hongi ne dugai 350 do local gi do chicken na kana chamni chamanga ni local da dugai anima na kare pa dia dugai che moduna kare mama chak chare che charo bo dugai tamtam pro na mami mani ne nima dugai gi mama na kare dia ꯊꯕꯛ ꯂꯣꯏꯔꯕ ꯎ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯇꯅ ꯀꯔꯤꯕ ꯆꯦ ꯃꯗꯨ ꯖꯣꯏꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯇꯝ ꯕ꯭ꯔꯣꯅꯗꯤ ꯃꯤꯅꯤꯠ 28ꯀꯤ ꯚꯤꯗꯤꯑꯣ ꯊꯥꯖꯤꯜꯂꯝꯃꯨ ꯀꯣ ꯇꯨꯝꯂꯝꯗꯥꯏꯗ ꯑꯠꯆꯥ 28 ꯃꯤꯅꯤꯠ ꯇꯝ ꯕ꯭ꯔꯣ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯗꯅ ꯀꯩꯅꯣ ꯀꯣꯃꯦꯟ ꯇꯧꯗꯣꯏꯗꯨꯕꯨ ꯊꯥꯖꯤꯜꯂꯒ ꯌꯥꯕ꯭ꯔꯣ ꯑꯩꯁꯦ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯇꯅ ꯀꯔꯤ ꯃꯣꯌꯥ ꯑꯗꯨꯒꯒꯤ ꯑꯅꯤꯃꯥꯅ ꯀꯔꯤꯕ ꯑꯣꯀꯦ ꯑꯥꯔꯖꯦ ꯚꯥꯏ ꯀꯣꯃꯦꯟꯁꯦ ꯄꯥꯔꯛꯄꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯗꯨꯒ ꯇꯝꯇꯝꯕꯔꯣꯅ ꯃꯗꯨ ꯋꯥꯔꯤ ꯑꯃ ꯍꯪꯒꯦꯅꯦ ꯑꯗꯨꯒꯒꯤ ꯇꯝꯇꯝꯕꯔꯣꯅ ꯅꯤꯃꯥ ꯁꯥꯔꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯆꯦ ꯃꯗꯨꯅ ꯀꯔꯤꯕ ꯑꯩꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯔꯛꯇꯦ ꯆꯦ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯝꯃꯨ ꯀꯣꯃꯦꯟ ꯑꯃ ꯄꯤꯕꯤꯔꯝꯃꯨ ꯍꯟꯖꯔꯛꯀꯦ ꯆꯦ ꯑꯠꯆꯥ ꯑꯗꯨꯒ ꯇꯝꯇꯝꯕꯔꯣꯅ ꯃꯗꯨ ꯃꯣꯃꯤꯇꯥꯗꯣ ꯀꯥꯏꯗ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯑꯗꯨꯒꯒꯤ ꯆꯦ ꯕꯦꯝꯇꯅ ꯀꯔꯤꯕ ꯑꯣꯀꯦ ꯃꯗꯨ ꯑꯗꯨꯒ ꯆꯦ ꯕꯦꯝꯇꯅ ꯍꯪꯉꯣ 이브홀 꼭 ꯆꯪ ꯀꯔꯤ ꯀꯣꯛꯆꯥꯡ ꯅꯪ ꯍꯥꯏꯕ ꯀꯣꯛꯆꯥꯅꯨ ꯅꯪ ꯍꯥꯏꯕ ꯀꯣꯛꯆꯥꯅꯨ ꯍꯥꯏꯕ ꯃꯗꯨꯅ ꯀꯔꯤꯕ ꯑꯣ ꯆꯦ ꯕꯦꯝꯆꯥ ꯑꯗꯨꯒ ꯁꯤꯝꯔꯟꯅ ꯀꯔꯤꯕ ꯑꯅꯤ ꯀꯄꯨꯔ ꯀꯥꯏꯁꯤꯅꯤ ꯍꯥꯏ ꯈꯥꯏꯁꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯅꯤꯃꯥꯅ ꯕꯥꯏ ꯕꯥꯏ ꯑꯗꯨꯒꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯃꯃꯗꯣ ꯈꯪꯗ꯭ꯔꯣ ꯃꯗꯨ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯤꯅꯦ ꯑꯠꯆꯥ ꯃꯗꯨꯅ ꯀꯔꯤꯕ ꯃꯃꯤꯇꯥ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯈꯥꯏꯁꯦ ꯖꯔꯨꯕꯨꯇꯤ ꯔꯥꯅꯤ ꯖꯔꯤ ꯕꯨꯇꯤ ꯔꯥꯅꯤ
ꯑꯗꯨꯒ ꯃꯥꯏ ꯀꯂꯔꯐꯨꯜ ꯋꯥꯜꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯈꯨꯗꯤꯡꯗ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯇꯧꯗꯕꯁꯤꯡꯁꯨ ꯇꯧꯁꯟꯕꯤꯌꯨ ꯃꯌꯥꯝꯁꯨ ꯀꯔꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒꯒꯤ ꯃꯥꯏ ꯀꯂꯔ ꯋꯥꯜ ꯅꯪꯁꯨ ꯃꯌꯥꯝꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯨ ꯑꯃꯗ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯅꯤ ꯃꯃꯥꯡ ꯊꯥꯡꯗꯣꯏ ꯅꯠꯇꯗꯤ ꯃꯃꯥꯡ ꯀꯃꯥꯏꯅ ꯊꯥꯡꯗꯣꯏꯒꯦ ꯑꯗꯨꯒ ꯑꯒꯨꯅ ꯀꯔꯤꯕ ꯆꯦꯃꯨꯃꯤꯠꯇ ꯀꯣꯟ ꯐꯦꯡꯕꯅꯤ ꯑꯗꯨꯗꯒꯤ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯅꯤꯃꯥ ꯑꯗꯨꯗꯒꯤ ꯏꯆꯧꯁꯥꯅ ꯋꯥꯔꯤ ꯇꯥꯔꯤ ꯌꯥꯔꯁꯤ ꯑꯣꯀꯦ ꯗꯤꯒꯅ ꯀꯔꯤꯕ ꯏꯕꯨꯍꯣꯜ ꯂꯩꯇꯦ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯀꯔꯤ ꯎꯁꯥ ꯑꯗꯨꯒ ꯏꯆꯧꯃꯤꯠꯇꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯔꯖꯦ ꯑꯗꯨꯗꯒꯤ ꯏꯆꯧꯁꯥꯅ ꯀꯔꯤꯕ ꯊꯕꯛ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯃꯃꯤꯠꯇꯁꯤꯅ ꯑꯩ ꯂꯩꯀꯣ ꯑꯗꯨꯗꯒꯤ ꯃꯥꯏꯒꯤ ꯀꯣꯃꯦꯟꯁꯦ ꯀꯗꯥꯏꯗ ꯂꯩꯁꯤꯕ ꯑꯩꯕꯨ ꯂꯣꯏꯁꯤꯜꯂꯁꯤꯔ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯦꯜꯕꯤꯁꯦ ꯀꯩꯅꯣ ꯃꯤ ꯀꯣꯃꯦꯟ ꯁꯤꯕꯨ ꯀꯔꯤꯅꯣ ꯀꯣꯃꯦꯟꯁꯤꯕꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯗꯤꯌꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯩꯕꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯏꯕꯨꯡꯉꯣ ꯆꯥꯛ ꯇꯣꯛꯄꯇ ꯉꯥꯏꯔꯤ ꯂꯣꯏꯗꯤ ꯂꯣꯏꯔꯦ ꯊꯕꯛ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯗꯨꯅꯒ ꯃꯌꯥꯝ ꯀꯂꯔꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏ ꯑꯗꯨꯒ ꯁꯤꯝꯔꯟꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯎꯁꯥ ꯁꯣꯔꯤ ꯆꯦ ꯑꯩꯒꯤ ꯀꯣꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯄꯤꯍꯧꯗꯔꯦ ꯀꯣꯜ ꯂꯥꯛꯅ ꯑꯠꯆꯥ ꯑꯗꯨꯗꯒꯤ ꯃꯤꯃꯤꯇꯥꯅ ꯀꯔꯤꯕ ꯆꯦ ꯎꯁꯥ ꯀꯦ ꯑꯦꯝ ꯁꯤꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯕꯣꯔꯥ ꯈꯥꯏꯂꯦ ꯕꯣꯔꯥ ꯈꯥꯏꯂꯦ ꯕꯣꯔꯤꯡ ꯑꯣꯏꯗꯣꯏꯅ ꯑꯠꯆꯥ ꯑꯗꯨꯒ ꯁꯤꯝꯔꯟꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯃꯣꯃꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯣꯀꯦ ꯁꯤꯝꯔꯟ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯖꯔꯨꯕꯨꯇꯤ 9 ꯑꯃꯥꯔ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯑꯣꯏꯁꯦ ꯇꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯤꯝꯔꯟꯅ ꯀꯔꯤ ꯎꯏ ꯃꯃꯤꯠꯇꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯋꯥꯏꯅꯤ ꯃꯃꯤꯠꯇꯥꯏ ꯑꯗꯨꯗꯒꯤ ꯁꯤꯝꯔꯟꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯎꯁꯥ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯎꯁꯥ ꯀꯦ ꯑꯦꯝ ꯁꯤ ꯑꯗꯨꯒ ꯏꯆꯦ ꯃꯃꯥꯅ ꯀꯔꯤ ꯃꯥꯏ ꯀꯂꯔ ꯋꯥꯜ ꯑꯩꯒꯤ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯗꯤ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯀꯦ ꯑꯗꯨꯗꯒꯤ ꯑꯁꯤꯗꯤ ꯀꯔꯤ ꯌꯥꯝꯅ ꯀꯣꯃꯦꯟꯁꯦ ꯄꯥꯕꯗ ꯌꯥꯝ ꯂꯥꯏꯌꯦꯕ ꯑꯩꯒꯤꯒ ꯀꯅꯦꯛ ꯂꯩꯇꯗꯤ ꯑꯩꯒꯤ ꯀꯅꯦꯛ ꯇꯧꯕꯤꯔ ꯑꯩ ꯁꯣꯝꯗ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯄ ꯌꯥꯏꯗ ꯑꯗꯨꯒꯤ ꯀꯣꯃꯦꯟꯗꯨꯗꯤ ꯑꯩ ꯁꯨꯝ ꯑꯦꯜꯕꯤ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯈꯪꯉꯦꯕ ꯇꯥꯏꯑꯕ ꯑꯗꯨꯒꯤꯗꯃꯛꯇ ꯀꯣꯃꯦꯟ ꯄꯥꯕꯁꯤ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯣꯃꯤꯇꯥꯅ ꯀꯔꯤꯕ ꯅꯆꯦꯒꯤ ꯀꯣꯃꯦꯟ ꯈꯨꯄꯥꯛ ꯀꯣꯛ ꯉꯥꯎꯔꯝꯃꯅꯤ ꯌꯥꯏ ꯅꯆꯦꯒꯤ ꯀꯣꯃꯦꯟ ꯈꯨꯄꯥꯏ ꯀꯣꯛ ꯉꯥꯎꯔꯝꯃꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯆꯦ ꯃꯗꯨꯅ ꯀꯔꯤꯕ ꯆꯦ ꯎꯁꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯆꯦꯒꯤ ꯀꯣꯃꯦꯟ ꯈꯨꯄꯥꯏ ꯀꯣꯛ ꯉꯥꯎꯔꯝꯃꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯤꯃꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏ ꯆꯦ ꯁꯤꯝꯔꯟ ꯑꯗꯨꯗꯒꯤ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯏꯆꯦ ꯂꯥꯛꯆꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯅꯤꯇꯥ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯃꯤꯇꯥꯅ ꯀꯅꯥ ꯃꯣꯃꯤꯇꯥꯅ ꯀꯅꯥ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯝꯔꯟ ꯇꯅꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥꯅ ꯑꯩꯕꯣꯜ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝ ꯇꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏ 28 ꯃꯤꯅꯤꯠꯀꯤ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥ ꯑꯞꯂꯣꯗ ꯇꯧꯕꯗ ꯑꯌꯨꯛꯇꯒꯤ ꯅꯨꯡꯗꯥꯡꯕꯨ ꯃꯥ ꯑꯞꯂꯣꯗ ꯇꯧꯕ ꯍꯧꯖꯤꯛꯇ ꯃꯥ ꯚꯤꯗꯤꯑꯣꯗꯣ ꯑꯞꯂꯣꯗ ꯑꯣꯏ ꯃꯥꯅꯦ ꯄꯥꯕ꯭ꯂꯤꯛ ꯑꯣꯏ ꯃꯥꯅꯦ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯃꯤꯃꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯆꯦꯅꯤꯇꯥ ꯑꯗꯨꯒ ꯁꯤꯝꯔꯟꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯅꯤꯇꯥ ꯋꯦꯜꯀꯝ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯅꯤꯇꯥ ꯑꯗꯨꯒ ꯑꯒꯨꯅ ꯀꯔꯤ ꯍꯥꯏꯕ ꯀꯅꯥꯃꯠꯇ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯍꯪꯕꯤꯗꯦꯀꯣ ꯑꯣꯏꯃ ꯑꯒꯨꯗ ꯀꯅꯥꯃꯨꯛ ꯍꯤꯟꯖꯥꯡ ꯍꯪꯕꯤꯗꯨꯔꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯅꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯍꯦꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯅꯤꯇꯥ ꯋꯦꯜꯀꯝ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯗꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯪꯗꯤ ꯑꯗꯨꯒ ꯏꯆꯦ ꯃꯝꯇꯅ ꯃꯗꯨꯗ ꯖꯣꯏꯟ ꯇꯧꯔꯕꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯃꯥꯁ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯑꯗꯨ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩ ꯅꯍꯥꯟꯋꯥꯏ ꯑꯗꯨꯃꯥꯏꯅ ꯑꯦꯜꯕꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯅꯍꯥꯟꯋꯥꯏ ꯑꯦꯜꯕꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯊꯕꯛꯅ ꯆꯤꯜꯂꯗꯤ ꯌꯥꯝ ꯋꯥꯕꯅꯤꯀꯣ ꯊꯕꯛ ꯇꯧꯕꯗ ꯂꯥꯛꯄꯒ ꯇꯨꯝꯅꯤꯡꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏ ꯑꯦꯕ꯭ꯔꯤꯇꯥꯏꯝ ꯑꯩꯈꯣꯏ ꯊꯕꯛꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯆꯠꯄꯒ ꯐꯝꯕꯒ ꯆꯥꯕꯒ ꯀꯔꯤ ꯍꯥꯏ ꯇꯧꯕꯒ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯁꯨ ꯌꯥꯎꯕ ꯉꯝꯃꯤ ꯑꯗꯨꯒ ꯊꯕꯛꯇꯨ ꯁꯨꯃꯥꯏꯅ ꯆꯤꯟꯕ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯊꯕꯛꯇꯤ ꯌꯥꯝ ꯆꯤꯜꯂꯗꯤ ꯀꯥꯏꯗꯒꯤ ꯑꯦꯜꯕꯤ ꯌꯥꯎ ꯉꯝꯒꯅꯤ ꯑꯗꯨꯒ ꯏꯆꯦ ꯅꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯣꯜ ꯀꯨꯏꯔꯦꯗ ꯎꯗꯕ ꯑꯗꯨꯒ ꯏꯆꯦ ꯃꯗꯨꯅ ꯆꯦ ꯎꯁꯥ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯒ ꯅꯤꯇꯥ ꯄ꯭ꯔꯗꯛꯁꯟ ꯏꯆꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯛꯎꯅꯦ ꯀꯣꯃꯦꯟꯁꯟ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯔꯕ ꯈꯪꯗ꯭ꯔꯤꯗ ꯃꯌꯥꯝ ꯁꯨꯝ ꯇꯞ ꯇꯞꯅ ꯕꯥꯏ ꯕꯥꯏ ꯇꯧꯔꯛꯑꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯅꯦ ꯑꯗꯨꯒ ꯗꯤꯌꯥꯕ꯭ꯂꯣꯅ ꯍꯣꯏ ꯏꯕꯣꯜ ꯌꯦꯡꯒꯦ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯑꯩ ꯋꯥꯔꯦꯅꯦ ꯀꯣꯃꯦꯟ ꯄꯥꯕ ꯑꯩ ꯇꯜꯂꯦ ꯊꯕꯛ ꯀꯟꯕꯅꯤꯅ ꯇꯨꯝꯅꯤꯡꯂꯦ ꯑꯗꯨꯅꯤ ꯊꯕꯛ ꯌꯥꯝꯅ ꯀꯔꯤ ꯍꯦꯕꯤ ꯊꯕꯛ ꯇꯧꯕꯗꯤ ꯇꯨꯝꯅꯤꯡꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯆꯠꯂꯒ ꯐꯝꯃꯒ ꯆꯤꯌꯥꯔ ꯃꯅꯥꯛꯇ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯑꯋꯥꯕ ꯀꯔꯤꯝ ꯈꯪꯗꯔꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯇꯧꯔꯒ ꯂꯥꯛꯏ ꯁꯤꯅꯤ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯕꯦꯝꯆꯥ ꯇꯨꯝꯃꯣ ꯍꯌꯦꯡ ꯗꯨꯀꯥꯟ ꯆꯠꯂꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯣꯅꯦ ꯑꯩ ꯀꯣꯃꯦꯟ ꯌꯥꯝ ꯄꯥꯅꯤꯡꯗ꯭ꯔꯦ ꯇꯜꯂꯦ ꯋꯥꯔꯦꯅꯦ ꯀꯣꯃꯦꯟꯁ ꯁꯨꯝ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯔꯝꯃꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ 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 ꯇꯧꯔꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯏꯟꯗꯤꯌꯥ ꯄ꯭ꯔꯗꯛꯁꯟꯅ ꯕꯦꯝꯆꯥ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯈꯔ ꯐ꯭ꯔꯤ ꯍꯣꯏ ꯍꯌꯦꯡꯗꯤ ꯗ꯭ꯌꯨꯇꯤ ꯂꯩꯅꯤ ꯑꯌꯨꯛꯇ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯍꯌꯦꯡꯗꯤ ꯑꯌꯨꯛꯇ ꯆꯠꯂꯒ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒ ꯆꯦ ꯃꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯕꯦꯝꯆꯥ ꯊꯦꯡꯛꯁ ꯌꯨ ꯑꯩ ꯁꯣꯏꯗꯅ
ꯍꯟꯖꯔꯛꯀꯦ ꯀꯣꯃꯦꯟ ꯑꯃꯠꯇ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯌꯣ ꯀꯣꯃꯦꯟ ꯄꯤꯔꯝꯒꯅꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯗꯨ ꯅꯪꯁꯨ ꯍꯣꯔꯦꯟ 24 hours ꯃꯇꯨꯡꯗ ꯁꯨꯝ ꯀꯣꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯤꯈꯣ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯏꯃꯥ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯣ ꯍꯥꯏꯅꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯣ ꯍꯥꯏꯅꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅꯤ ꯍꯣꯏꯅꯦ ꯏꯆꯦ ꯎꯁꯥ ꯆꯠꯂꯣꯅꯦ ꯑꯩ ꯇꯜꯂꯦ ꯑꯩ ꯀꯣꯃꯦꯟ ꯄꯥꯕ ꯑꯩ ꯋꯥꯔꯦ ꯌꯥꯝꯅ ꯑꯩ ꯇꯜꯂꯦ ꯂꯣꯏ ꯆꯠꯂꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯅꯤꯇꯥ ꯀꯦꯝꯁꯤ ꯑꯗꯨꯒ ꯅꯤꯇꯥ ꯄ꯭ꯔꯗꯛꯁꯟ 25 ꯂꯥꯏꯛ ꯗꯥꯟ ꯃꯤꯃꯤꯅ ꯍꯥꯏ ꯃꯗꯨ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯃꯗꯨ ꯑꯩꯅ ꯍꯪꯂꯒ ꯈꯨꯝꯕꯤꯗꯦ ꯑꯗꯨꯒꯤ ꯅꯤꯇꯥꯅ ꯍꯋꯥꯏ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯃꯗꯨ ꯀꯣꯃꯦꯟ ꯑꯅꯤ ꯊꯝꯂꯝꯕꯅꯤ ꯑꯗꯨꯒ ꯃꯤꯃꯤꯇꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯩꯉꯣꯟꯗꯁꯨ ꯍꯣꯏ ꯃꯤꯃꯤꯇꯥꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧ ꯃꯤꯃꯤꯇꯥꯗꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯇꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯚꯤꯗꯤꯑꯣ ꯅꯣꯡꯃ ꯊꯥꯡꯒꯠꯂꯒ ꯍꯞꯇꯥ 2-3 ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯗꯤ ꯀꯥꯏꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯒ ꯀꯥꯏꯗꯒꯤ ꯃꯤꯅ ꯈꯪꯗꯣꯏꯒꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯨ ꯑꯦꯜꯕꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠ ꯅꯠꯇꯦ ꯚꯤꯗꯤꯑꯣꯅ ꯅꯪꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯅꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯃꯤꯅ ꯈꯪꯗꯣꯏꯅꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯗꯤ ꯀꯥꯏꯗꯒꯤ ꯈꯪꯗꯣꯏꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯥꯏꯗꯤ ꯐꯪꯗꯣꯏꯒꯦ ꯚ꯭ꯌꯨꯋꯔꯁ ꯀꯥꯏꯗꯤ ꯐꯪꯗꯣꯏꯒꯦ ꯑꯦꯜꯕꯤꯅ ꯅꯪꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯚꯤꯗꯤꯑꯣ ꯅꯠꯇꯗꯤ ꯎꯄꯥꯏ ꯅꯥꯏ ꯑꯦꯜꯕꯤꯅ ꯅꯪꯒꯤ ꯉꯥꯛꯇꯪꯒꯤ ꯁꯞꯄꯣꯔꯠꯅꯤ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯅ ꯅꯪꯒꯤꯗꯃꯛꯇ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯂꯥꯛꯇ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯅꯪꯒꯤ ꯚ꯭ꯌꯨ ꯀꯥꯗꯣꯏꯒꯦ ꯚꯤꯗꯤꯑꯣꯗꯗꯤ ꯅꯪꯒꯤ ꯐꯣꯀꯁ ꯇꯧꯗꯣꯏꯗꯣ ꯅꯪꯅ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯁꯤꯡꯖꯨꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄꯗꯨꯒꯤ 9 days 10 days ꯚꯤꯗꯤꯑꯣ ꯁꯨꯔꯦ ꯂꯥꯛꯇꯕ ꯃꯤꯅꯗꯤ ꯀꯥꯎ ꯇꯥꯕꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯦꯅꯦꯜ ꯃꯌꯥꯝ ꯄꯥꯏꯔꯤꯁꯤꯁꯨ ꯅꯣꯡꯃ ꯂꯣꯏꯔꯒ ꯅꯣꯡꯃ ꯃꯇꯨꯡꯗ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯨ ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝ ꯚ꯭ꯌꯨꯋꯔꯁꯉꯣꯟꯗ ꯂꯣꯏ ꯀꯥꯎꯈꯤꯕꯅꯤ ꯚ꯭ꯌꯨꯋꯔꯁꯨ ꯀꯥꯎꯈꯤꯕꯅꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯂꯥꯛꯑꯒ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯅꯣꯡ ꯅꯤꯅꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯔꯣꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯣꯟꯇꯤꯅ꯭ꯌꯨ ꯂꯩꯔꯗꯤ ꯅꯪꯒꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯁꯨꯃꯥꯏꯅ ꯂꯩꯏ ꯚ꯭ꯌꯨꯋꯔꯁꯅ ꯁꯨꯃꯥꯏꯅ ꯌꯦꯡꯉꯤ ꯍꯥꯏꯗꯣ ꯑꯗꯨ ꯂꯩꯇꯗꯤ ꯀꯥꯏꯗꯤ ꯆꯥꯗꯣꯏꯒꯦ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯗ ꯇꯜꯂꯦ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯋꯥꯔꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯁꯦ ꯆꯦ ꯃꯗꯨꯅ ꯃꯤꯃꯤꯇꯥ ꯍꯜꯂꯣ ꯑꯗꯨꯒꯤ ꯃꯃꯥꯅ ꯒꯨꯗ ꯅꯥꯏꯠ ꯚꯥꯏ ꯍꯣꯏ ꯏꯆꯦ ꯃꯃꯥ ꯚꯥꯏ ꯑꯣꯏꯔꯣ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯏꯄꯥ ꯚꯥꯏ ꯍꯣꯏ ꯚꯥꯏ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯂꯗꯤ ꯐꯨꯜꯅꯤꯀꯣ ꯕ꯭ꯔꯣ ꯍꯣꯏ ꯕ꯭ꯔꯣꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯅꯣꯡ ꯅꯤꯅꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯊꯥꯡꯒꯠꯂꯣ ꯑꯅꯧꯕ ꯆꯦꯅꯦꯜ ꯄꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯕꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯅꯥꯏ ꯋꯥꯆ ꯇꯥꯏꯝꯒꯤꯗꯃꯛꯇ ꯍꯣꯔꯦꯟ ꯀꯞꯀꯅꯤꯀꯣ ꯃꯇꯝ ꯇꯧꯔꯒ ꯋꯥꯆ ꯇꯥꯏꯝꯒꯤꯗꯃꯛꯇ ꯀꯞꯄꯗꯣ ꯑꯗꯨ ꯑꯩꯅ ꯌꯥꯝ ꯐꯪꯅꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯗ ꯐꯣꯀꯁ ꯇꯧ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗ ꯆꯦꯟꯕꯒꯤ ꯗꯟꯗꯥ ꯇꯧ ꯐꯣꯀꯁ ꯇꯧ ꯌꯥꯝꯅ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯀꯣꯟꯅ ꯑꯗꯨꯒꯤ ꯏꯆꯦ ꯃꯗꯨꯅ ꯀꯔꯤꯅꯣ ꯏꯕꯣꯍꯜ ꯑꯗꯨꯒ ꯏꯆꯦ ꯃꯆꯥꯅ ꯑꯣꯀꯦ ꯎꯄꯥ ꯕꯥꯏ ꯍꯣꯏ ꯕꯥꯏ ꯏꯆꯦ ꯃꯗꯨꯅ ꯍꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯃꯗꯨ ꯃꯣꯃꯤꯇꯥ ꯑꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯍꯟꯗꯛ ꯃꯔꯛ ꯊꯣꯏꯅ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯌꯥꯕ꯭ꯔꯣ ꯊꯣꯏ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯍꯥꯏꯔꯨꯗꯉꯦ ꯇꯥꯒꯦ ꯑꯗꯨꯒ ꯆꯦ ꯃꯗꯨꯅ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯑꯥꯔꯖꯦ ꯃꯤ ꯑꯦꯛ ꯀꯥꯞ ꯈꯥꯏꯕꯣ ꯀꯣꯃꯦꯟ ꯋꯦꯇꯤꯡ ꯑꯠꯆꯥ ꯑꯗꯨꯗꯒꯤ ꯇꯝꯕ꯭ꯔꯣꯅ ꯊꯣꯏ ꯌꯥꯏꯅꯦ ꯍꯥꯏꯌꯨꯅꯦ ꯊꯣꯏ ꯍꯥꯏꯔꯛꯎꯅꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯉꯝꯕ ꯑꯉꯝꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯉꯝꯗꯗꯤ ꯎꯄꯥꯏ ꯅꯥꯏ ꯆꯦ ꯃꯤꯇꯥ ꯑꯗꯣ ꯄꯨꯁꯅ ꯃꯥꯟꯒꯕꯅꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥꯅ ꯃꯗꯨ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯀꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤ ꯒꯣꯂꯤ ꯂꯥꯏꯛ ꯀ꯭ꯔꯣ ꯍꯥꯏ ꯒꯣꯂꯤ ꯅꯥꯏ ꯇꯝꯇꯝꯕ꯭ꯔꯣ ꯇꯝꯇꯝꯕ꯭ꯔꯣꯅ ꯎꯁꯥ ꯍꯥꯏꯅ ꯃꯥꯏꯛ ꯄꯥꯏ ꯗꯤꯌꯥꯅ ꯑꯥꯔꯖꯦ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦ ꯍꯣꯏ ꯗꯤꯌꯥ ꯁꯤꯁꯇꯔ ꯚꯥꯏ ꯑꯣꯏꯔꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯆꯦ ꯃꯗꯨꯅ ꯆꯦ ꯎꯁꯥ ꯑꯗꯨꯒ ꯅꯤꯇꯥꯅ ꯇꯅꯨ ꯑꯗꯨꯒ ꯊꯣꯏꯅ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ ꯅꯣꯏ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ ꯑꯩ ꯀꯔꯤ ꯃꯇꯦꯡꯅꯣ ꯊꯣꯏ ꯍꯥꯏꯔꯛꯎꯅꯦ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯥꯏꯔꯛꯑꯣ ꯇꯥꯒꯦ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯂꯩꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯔꯣ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯥꯏꯔꯣ ꯊꯣꯏ ꯌꯥꯡꯅ ꯍꯥꯏꯔꯣ ꯃꯌꯥꯝꯁꯨ ꯇꯨꯝꯃꯝꯗꯥꯏ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯔꯣ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯆꯦ ꯃꯤꯇꯥ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯆꯦ ꯃꯗꯨꯅ ꯃꯌꯥꯝ ꯚꯥꯏ ꯑꯣꯏꯔꯒꯦ ꯚꯥꯏ ꯑꯣꯏꯗꯨꯅ ꯊꯣꯏꯅ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ ꯃꯌꯥꯝ ꯇꯥꯁꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯗꯨ ꯂꯣꯏꯒ ꯃꯌꯥꯝ ꯚꯥꯏ ꯑꯣꯏꯔꯁꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯊꯣꯏꯅ ꯀꯔꯤꯝꯃ ꯋꯥꯔꯤ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯔꯣ ꯊꯣꯏ ꯇꯥꯒꯦ ꯆꯦ ꯃꯗꯨꯅ ꯃꯌꯥꯝ ꯚꯥꯏ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯀꯔꯤ ꯃꯇꯦꯡ ꯊꯣꯏ ꯍꯥꯏꯔꯣ ꯇꯥꯁꯦ ꯍꯣꯏ ꯊꯣꯏ ꯀꯔꯤ ꯃꯇꯦꯡꯅꯣ ꯃꯌꯥꯝ ꯍꯥꯏꯔꯣꯁꯦ ꯃꯌꯥꯝ ꯇꯥꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯉꯩꯗ ꯇꯥꯔꯁꯤ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯃꯗꯨ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯏꯕꯣꯍꯜ ꯚꯤꯗꯤꯑꯣꯗ
koiroye ai dugagi tamtam brona ta ya salota se guli ase ai ocha dugagi tamtam brona kareba okay che mita dugagi che maduna kare momita thank you che comment tormu dugagi thoina kareba ai ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯕꯨꯡ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯑꯗꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯏꯕꯨꯡ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯑꯗꯨ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯇꯣ ꯑꯗꯨ ꯊꯣꯏ ꯀꯔꯤ ꯀꯃꯥꯏꯅ ꯀꯔꯤ ꯅꯣꯡꯃꯩ ꯄꯥꯜꯂꯤꯅꯣ ꯀꯔꯥꯏ ꯅꯣꯡꯃꯩ ꯄꯥꯜꯂꯤꯗꯣ ꯍꯧꯖꯤꯛ ꯃꯥ ꯀꯥꯏ ꯂꯩꯒꯦ ꯑꯗꯨ ꯀꯔꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯉꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯕꯦꯟꯗꯦꯖꯀ ꯍꯥꯞꯆꯤꯜꯂꯣ ꯂꯥꯎ ꯊꯥꯎꯗꯣ ꯊꯥꯎ ꯍꯩꯗꯣꯛ ꯁꯥꯟꯅꯩ ꯃꯌꯥꯝ ꯊꯣꯏꯒꯤ ꯀꯣꯃꯦꯟꯁꯦ ꯑꯩ ꯄꯤꯟ ꯇꯧꯒꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯕꯨꯡ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯑꯗꯨꯒ ꯃꯇꯦꯡ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯃꯃꯤꯇ ꯇꯧꯔꯕꯅꯤ ꯃꯗꯨ ꯑꯣꯏ ꯑꯗꯨꯗꯒꯤ ꯑꯟꯖꯨ ꯀꯁꯅ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯎꯆꯦꯛꯁꯟꯅ ꯒꯨꯂꯤ ꯕꯕꯥ ꯑꯩꯈꯣꯏꯗꯗꯤ ꯂꯥꯛꯇꯦ ꯍꯥꯏ ꯏꯃꯥ ꯇꯝꯇꯕꯅ ꯌꯥꯏꯊꯣꯏ ꯌꯥꯏ ꯃꯤꯅ ꯑꯟꯖꯨ ꯀꯁꯥ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯑꯁꯥ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣꯗꯥ ꯑꯗꯨꯒꯤ ꯑꯟꯗ꯭ꯔꯨ ꯀꯁꯥꯅ ꯀꯔꯤꯕ ꯃꯃꯤꯠꯇ ꯀꯔꯤ ꯍꯤꯟꯖꯥꯡ ꯇꯝ ꯇꯝꯅ ꯊꯣꯏ ꯂꯩꯌꯨ ꯑꯥꯔꯖꯦꯅ ꯀꯣꯃꯦꯟ ꯄꯥꯔꯛꯄ ꯉꯥꯏꯁꯤ ꯑꯗꯨꯒꯩ ꯇꯥꯟꯅꯁꯤꯀꯣ ꯍꯣꯏ ꯀꯔꯤ ꯇꯝꯇꯝ ꯕ꯭ꯔꯣ ꯃꯌꯥꯝꯁꯨ ꯀꯔꯤ ꯇꯥꯔꯤꯀꯣ ꯊꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯕꯨꯡ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯑꯣ ꯊꯣꯏ ꯀꯃꯥꯏꯅ ꯃꯇꯦꯡ ꯇꯧꯔꯛꯇꯣꯏꯅꯣ ꯑꯗꯨꯗꯣ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯟꯕꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯅꯣ ꯅꯪ ꯑꯗꯨ ꯉꯥꯛꯇꯪ ꯀꯗꯥꯏ ꯀꯃꯥꯏꯅ ꯇꯧꯁꯤꯅꯣ ꯑꯗꯨꯗꯣ ꯈꯔ ꯑꯦꯗꯚꯥꯏꯁ ꯇꯧꯔꯛꯑꯣ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦ ꯃꯇꯦꯡ ꯄꯥꯡꯕ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯑꯉꯝꯕ ꯃꯇꯦꯡ ꯁꯨꯝ ꯃꯌꯥꯝꯁꯨ ꯄꯥꯡꯉꯛꯀꯅꯤ ꯃꯌꯥꯝꯁꯨ ꯁꯨꯝ ꯄꯥꯡ ꯂꯥꯛꯑꯕꯅꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯋꯥꯕ ꯃꯇꯝꯁꯨ ꯈꯔ ꯆꯍꯤ ꯑꯃ ꯐꯥꯔꯛꯇꯣꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯃꯃꯥꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯅꯈ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛ ꯃꯇꯦꯡ ꯄꯥꯟꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝꯁꯨ ꯇꯥꯔꯤ ꯑꯗꯨ ꯀꯃꯥꯏꯅ ꯀꯩ ꯇꯧꯗꯣꯏꯅꯣ ꯁꯨꯝ ꯍꯥꯏꯕꯤꯔꯣ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯇꯧꯕꯤꯔꯛꯀꯅꯤ ꯑꯣꯀꯦ ꯑꯥꯔꯁꯦ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯌꯥꯝ ꯕꯥꯏ ꯑꯗꯨꯗꯒꯤ ꯃꯃꯤꯇꯥꯖꯅ ꯎꯁꯥ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯃꯣꯃꯤ ꯕꯥꯏ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕꯅ ꯂꯥꯏꯛ ꯄꯤꯔꯒ ꯊꯥꯖꯜꯂꯦ ꯊꯥꯖꯜꯂꯤ ꯖꯩ ꯑꯥꯔ ꯖꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯇꯝ ꯇꯝ ꯎꯁꯥ ꯑꯗꯨꯒ ꯃꯃꯤꯇꯥꯖꯅ ꯕꯥꯏ ꯎꯁꯥ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅꯈ꯭ꯔꯦꯕ ꯃꯣꯃꯤ ꯑꯉꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯁꯦꯝꯕꯗ ꯈꯔ ꯕꯤꯖꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯦꯜ ꯕꯤ ꯌꯥꯎꯕ ꯉꯝꯈꯤꯗꯔꯦ ꯁꯥꯎꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯏꯆꯦ ꯎꯁꯥ ꯑꯗꯨꯗꯒꯤ ꯏꯆꯦ ꯀꯩꯅꯣꯅ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯕꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯎꯁꯥ ꯑꯣꯀꯦ ꯑꯗꯨꯗꯒꯤ ꯇꯝꯇꯝ ꯆꯦꯄꯜꯂꯥ ꯆꯠꯂꯕꯣ ꯑꯗꯨꯗꯒꯤ ꯎꯁꯥꯅ ꯀꯔꯤꯕ ꯏꯕꯣꯜ ꯚꯤꯗꯤꯑꯣꯗꯣ 15 ꯃꯤꯅꯤꯠꯀꯤ ꯑꯣꯏꯍꯟꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯚꯤꯗꯤꯑꯣ 15 ꯃꯤꯅꯤꯠꯀꯤ ꯑꯣꯏꯍꯟꯕ ꯌꯥꯗ꯭ꯔꯣ ꯑꯗꯨꯒ ꯏꯆꯦ ꯑꯃꯨꯛꯇꯅ ꯁꯥꯎꯗꯦ ꯎꯁꯥ ꯅꯨꯡꯁꯤꯕꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯃꯊꯪꯗ ꯑꯣꯏꯍꯟꯒꯦ ꯎꯁꯥ ꯑꯗꯨꯗꯒꯤ ꯏꯆꯦ ꯀꯩꯅꯣꯅ ꯃꯤꯠ ꯋꯥꯔꯦꯕ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯑꯁꯦꯡꯕ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔꯤꯒ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔꯤꯒꯤ ꯀꯣꯃꯦꯟꯇꯣ ꯄꯥꯔꯛꯂꯦ ꯑꯗꯨꯗꯒꯤ ꯇꯝ ꯇꯝ ꯏꯆꯦ ꯃꯃꯤꯇꯅꯀꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯔꯒ ꯊꯝꯂꯣ ꯍꯥꯏꯔꯣ ꯑꯠꯆꯥ ꯑꯗꯨꯒ ꯐꯔꯦ ꯇꯨꯃꯣ ꯆꯦ ꯕꯂꯥ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥ ꯑꯣꯏ ꯃꯌꯥꯝ ꯀꯣꯃꯦꯟꯁꯦ ꯌꯥꯔꯔꯣꯏ ꯌꯥꯏ ꯀꯣꯃꯦꯟ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯄꯥꯏ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯄꯨꯡ ꯑꯃ ꯆꯠꯈꯤꯅꯤꯌꯦ ꯁ꯭ꯋꯤꯠꯁꯦ ꯌꯧꯔꯛꯄꯗ ꯁ꯭ꯋꯥꯏꯁꯦ ꯌꯧꯔꯛꯄꯗ ꯑꯠꯆꯥ ꯃꯥꯏ ꯀꯣꯃꯦꯟ ꯃꯈꯥ ꯃꯌꯥꯝ ꯂꯩꯔꯝꯕ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯕꯥꯏ ꯆꯦ ꯕꯂꯥ ꯑꯗꯨꯗꯒꯤ ꯇꯝꯇꯝꯅ ꯀꯔꯤꯕ ꯍꯣꯏ ꯆꯦ ꯃꯤꯇꯥ ꯂꯣꯏꯔꯝꯗꯥꯏꯗ ꯂꯥꯏꯛꯀꯤ ꯀꯣꯃꯦꯟ ꯄꯤꯔꯒ ꯌꯥꯔꯦ ꯀꯣꯃꯦꯟ ꯌꯥꯝꯅ ꯏꯔꯛꯇꯔꯁꯨ ꯌꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯑꯩꯅ ꯆꯥꯛ ꯇꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕ ꯏꯀꯥꯏꯕ ꯀꯣꯃꯦꯟꯅꯤ ꯍꯧꯖꯤꯛꯇ ꯄꯥꯔꯛꯂꯤ ꯌꯥꯏ ꯎꯃ ꯏꯈꯤꯕ ꯀꯣꯃꯦꯟ ꯍꯧꯖꯤꯛꯇ ꯄꯥꯔꯛꯂꯤ ꯌꯥꯏ ꯑꯩꯅ ꯁꯤꯔꯦꯍꯦ ꯏꯆꯦ ꯃꯃꯤꯇꯅ ꯀꯔꯤ ꯀꯣꯃꯦꯟ ꯏꯕꯣꯍꯣꯜ ꯑꯩꯌꯦ ꯑꯗꯨꯗꯒꯤ ꯃꯈꯥꯗꯤ ꯄꯥꯔꯛꯀꯦ ꯁꯤꯝꯔꯟ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏꯈꯤꯕꯅꯤ ꯅꯪ ꯉꯁꯥꯏ ꯇꯅꯨ ꯑꯗꯨꯗꯒꯤ ꯇꯝꯇꯝꯅ 30 ꯃꯤꯅꯤꯠ ꯃꯃꯥꯡꯂꯥ ꯀꯣꯃꯦꯟꯅꯤ ꯍꯧꯖꯤꯛ ꯄꯥꯔꯤꯁꯤ ꯇꯅꯨ ꯍꯥꯏ ꯑꯩꯆꯥ ꯑꯥꯔꯖꯦ ꯃꯤ ꯂꯣꯏ ꯇꯨꯝꯈꯔꯦ ꯀꯣꯃꯦꯟ ꯁ꯭ꯀꯤꯞ ꯀꯧꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯆꯦ ꯃꯣꯃꯤ ꯀꯔꯝꯕ ꯀꯣꯃꯦꯟꯅꯣ ꯄꯥꯔꯤꯅꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯈꯨꯠ ꯆꯤꯟꯅ ꯈꯨꯝꯍꯧꯗꯕꯅꯤ ꯑꯗꯨꯗꯒꯤ ꯇꯅꯨ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯈꯔ ꯁ꯭ꯂꯣ ꯑꯣꯏꯔꯦ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯄꯥꯔꯛꯇꯦ ꯃꯇꯝ 20 ꯃꯤꯅꯤꯠ ꯋꯥꯠꯂꯤ ꯑꯩꯒꯤ ꯂꯩꯈꯤꯅꯤ ꯑꯗꯨꯗꯒꯤ ꯇꯅꯨ ꯑꯩ
ꯃꯌꯥꯟ ꯆꯥꯂꯦ ꯑꯗꯨꯒ ꯑꯩ ꯗꯨꯔ ꯏꯕꯣꯍꯣꯜ ꯁꯤꯒꯦꯔꯨ ꯍꯥꯏ ꯑꯗꯨꯒꯤ ꯏꯕꯣꯍꯣꯜ ꯑꯥꯔꯖꯦꯁꯦ ꯀꯔꯝꯕ ꯀꯣꯃꯦꯟ ꯄꯥꯔꯤꯅꯣ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯝ ꯃꯧꯃꯤꯇꯥꯅ ꯏꯕꯣꯍꯣꯜ ꯑꯗꯨꯒ ꯙꯨꯔ ꯖꯨꯔꯨꯕꯨꯇꯤ ꯍꯥꯏ ꯆꯦꯃꯤꯇꯥ ꯑꯗꯨꯒꯒꯤ ꯏꯆꯦ ꯇꯅꯨꯅ ꯀꯔꯤ ꯆꯣꯍꯥꯜ ꯅꯥꯏ ꯈꯥꯏꯁꯤꯅ ꯆꯧꯜ ꯅꯥꯏ ꯈꯥꯏꯁꯤꯅ ꯆꯥꯋꯜ ꯅꯥꯏ ꯈꯥꯏꯁꯤꯅꯒꯣ ꯑꯗꯨꯒꯤ ꯇꯝ ꯇꯝꯕꯧꯔꯅ ꯇꯅꯨ ꯀꯦ ꯑꯦꯝ ꯁꯤ ꯑꯗꯨꯒ ꯆꯤꯡꯃ ꯑꯗꯨꯒ ꯏ ꯇꯥꯔꯦ ꯑꯗꯨꯒ ꯑꯅꯤꯜ ꯀꯨꯃꯥꯔ ꯎꯏ ꯊꯣꯏ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯆꯨꯝꯃꯤ ꯌꯥꯖꯕ꯭ꯔꯣꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯝ ꯇꯝꯕ꯭ꯔꯣ ꯑꯗꯨꯝ ꯇꯥꯟꯅꯔꯁꯤ ꯀꯃꯥꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯒꯤ ꯇꯝ ꯇꯝꯕ꯭ꯔꯣ ꯑꯃꯤ ꯀꯣꯃꯦꯟ ꯂꯤꯈꯤꯁꯦ ꯑꯗꯨꯒꯤ ꯋꯥꯣꯜꯅ ꯏꯁꯜ ꯂꯣ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯀꯣꯃꯦꯟ ꯏꯈꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯑꯥꯔꯖꯦ ꯀꯦꯃꯣꯟ ꯂꯥꯒꯤꯁꯤ ꯍꯥꯏ ꯑꯗꯨꯒꯤ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯄꯥꯅꯤꯡꯗ꯭ꯔꯦ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯄꯥꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯀꯣꯃꯦꯟ ꯄꯥꯅꯤꯡꯗ꯭ꯔꯦ ꯇꯜꯂꯦ ꯑꯁꯂꯣꯇꯥꯁꯦ ꯑꯥꯔꯖꯦꯗꯣ ꯉꯥꯛꯇꯪꯒ ꯊꯛꯀꯣ ꯍꯥꯏꯌꯨꯅꯦ ꯉꯥꯛꯇꯪꯒ ꯊꯥꯀꯣ ꯍꯥꯏꯌꯨꯅꯦ ꯑꯦꯜꯕꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯍ ꯍꯥ ꯀꯣꯃꯦꯟ ꯄꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯑꯥꯔꯖꯦꯅ ꯍꯣꯏꯅꯦ ꯏꯆꯦ ꯀꯣꯃꯦꯟ ꯑꯥꯔꯖꯦ ꯑꯔꯝꯁꯦ ꯄꯣꯔꯣ ꯑꯁꯨꯕꯤꯗ ꯅꯥꯏ ꯑꯠꯆꯥ ꯑꯠꯆꯥ ꯑꯩ ꯀꯌꯥ ꯀꯣꯃꯦꯟ ꯄꯥꯕ ꯇꯜꯂꯦꯗ ꯇꯝꯗꯝꯅꯣ ꯏꯕꯣꯅ ꯑꯣꯀꯦ ꯏꯆꯦꯃꯤꯇꯥ ꯑꯗꯨꯒꯤ ꯏꯆꯦꯅꯤꯇꯥ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯕꯥꯏ ꯑꯥꯔꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯩ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯩ ꯉꯁꯤꯒꯤ ꯑꯦꯜ ꯕꯤ ꯇꯧꯍꯧꯗ꯭ꯔꯦ ꯍꯣꯏ ꯍꯣꯏꯅꯦ ꯎꯁꯥ ꯑꯗꯨꯒ 1 ꯑꯋꯥꯔ ꯐꯥꯔꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗꯒꯤ ꯑꯩ ꯉꯁꯤ ꯑꯌꯨꯛꯇ ꯍꯥꯃꯦꯡ ꯊꯣꯡꯕ ꯆꯥꯔꯦ ꯗꯤꯟ ꯆꯨꯞꯄ ꯇꯨꯝꯃꯨꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯤꯠ ꯁꯤꯡꯉꯦ ꯌꯥꯏ ꯑꯗꯨꯒ ꯎꯁꯥ ꯍꯥꯏꯅ ꯅꯣꯛꯀꯔꯦ ꯏꯆꯦ ꯀꯩꯅꯣꯅ ꯍꯣꯏ ꯏꯆꯦꯃꯤꯇꯥ ꯇꯨꯝꯂꯝꯕꯗꯥꯏꯗ ꯂꯥꯏꯛꯀꯤ ꯀꯣꯃꯦꯟ ꯄꯤꯔꯒ ꯌꯥꯔꯦ ꯀꯣꯃꯦꯟ ꯌꯥꯝꯅ ꯏꯔꯛꯇ꯭ꯔꯁꯨ ꯑꯣ ꯍꯧꯖꯤꯛ ꯀꯣꯃꯦꯟ ꯄꯥꯈꯔꯦ ꯑꯗꯨꯒ ꯀꯨꯏꯔꯦꯍꯦ ꯅ꯭ꯌꯨ ꯑꯅꯨ ꯍꯟꯊꯕꯗ ꯑꯗꯨꯒ ꯇꯅꯨꯁꯤꯅ ꯇꯥꯔꯤ ꯑꯗꯨꯒ ꯑꯅꯨꯁꯦ ꯀꯔꯦ ꯀꯨꯏꯔꯦꯗ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯇꯦ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯇꯦ ꯀꯩꯅꯣ ꯇꯧꯔꯒꯦꯅ ꯑꯅꯨꯁꯤꯔ ꯅꯪ ꯀꯩꯅꯣꯅꯦ ꯚꯤꯗꯤꯑꯣꯗꯁꯨ ꯂꯥꯛꯇꯦ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯨ ꯀꯨꯏꯔꯦ ꯎꯗꯕ ꯅꯨꯡꯉꯥꯏꯔꯤ ꯆꯦ ꯃꯤꯇꯥꯏ ꯀꯨꯏꯔꯦ ꯅꯪ ꯎꯗꯕ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯇꯕ ꯎꯗ꯭ꯔꯦ ꯅꯍꯥꯟ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯇꯦ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯨ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯇꯦ ꯀꯨꯏꯔꯦ ꯅ꯭ꯌꯨ ꯌꯥꯎꯗ꯭ꯔꯦ ꯃꯥ ꯊꯣꯏ ꯊꯣꯡꯉꯤ ꯆꯦꯅꯤ ꯇꯥꯏ ꯅ꯭ꯌꯨ ꯑꯅꯨ ꯇꯜꯂꯤ ꯋꯥꯕꯅꯤ আবার ঘুরাইছে আর যে ব্রো টমটম ব্রো শেষ করি ভাই বাই করি ঠেঙে ꯊꯦꯡꯉꯦ ꯃꯌꯥꯝ ꯊꯦꯡꯉꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯕꯥꯏ ꯇꯧꯔꯣ ꯅ꯭ꯌꯨ ꯑꯅꯨ ꯇꯜꯂꯤꯗꯤ ꯋꯥꯕꯅꯤꯀꯣ ꯑꯗꯨꯒꯤ ꯇꯝ ꯇꯝꯔꯣ ꯅꯦꯠ ꯒꯨꯔꯥꯏꯁꯦ ꯑꯣꯏꯁꯦ ꯍꯥꯏ ꯑꯆꯦ ꯃꯊꯥ ꯁꯥꯔꯦ ꯑꯩ ꯑꯣ ꯑꯖꯤ ꯃꯊꯥ ꯁꯥꯔꯦ ꯑꯩ ꯑꯗꯨꯅꯅꯤ ꯀꯔꯤ ꯃꯊꯥ ꯁꯥꯔꯤꯅꯣ ꯃꯌꯥꯝ ꯁꯤꯁꯇꯔ ꯑꯅꯨ ꯀꯔꯤ ꯃꯊꯥ ꯁꯥꯔꯤꯅꯣ ꯖꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯀꯔꯤ ꯋꯥꯏ ꯇꯤꯒꯤ ꯃꯊꯥ ꯁꯥꯔꯤꯔꯣ ꯃꯊꯥ ꯁꯥꯅꯨ ꯑꯅꯨ ꯀꯦ ꯍꯣꯏꯅꯦ ꯏꯆꯧ ꯃꯤꯇꯥ ꯃꯊꯥ ꯁꯥꯅꯨꯅꯦ ꯃꯊꯥ ꯐꯦꯃꯤꯂꯤꯒꯤ ꯃꯊꯥ ꯁꯥꯏꯔꯤꯔꯅ ꯀꯔꯤ ꯋꯥꯏ ꯇꯤꯒꯤ ꯃꯊꯥ ꯁꯥꯏꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯐꯦꯃꯤꯂꯤꯒꯤ ꯃꯊꯥ ꯁꯥꯕꯗꯤ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯋꯥꯏ ꯇꯤꯒꯤ ꯃꯊꯥ ꯁꯥꯕꯅ ꯇꯣꯡꯉꯥꯜꯂꯦ ꯀꯔꯤ ꯇꯧꯔꯦ ꯅ꯭ꯌꯨ ꯑꯅꯨ ꯀꯔꯤ ꯇꯧꯔꯦ ꯅ꯭ꯌꯨ ꯑꯅꯨ ꯍꯥꯏꯔꯣ ꯅ꯭ꯌꯨ ꯑꯅꯨ ꯀꯩꯗꯧꯔꯒꯦ ꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯗꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯍꯥꯏꯗꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯃꯌꯥꯝꯒꯤꯁꯨ ꯑꯣꯏꯕꯅꯤ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯔꯗꯤ ꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯣꯏ ꯑꯗꯨ ꯋꯥꯏ ꯇꯤꯒꯤ ꯃꯊꯥ ꯁꯥꯔꯗꯤ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯂꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯦ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯟꯕꯁꯤ ꯀꯔꯤ ꯃꯊꯥ ꯁꯥꯏꯅꯣ ꯍꯥꯏꯌꯣ ꯌꯨꯝꯒꯤꯅꯤ ꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯅꯤ ꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯔꯁꯨ ꯀꯥꯟꯅꯗꯦ ꯑꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯕꯅꯤ ꯏꯕꯨꯡꯉꯣ ꯑꯣ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯂꯥꯗ ꯆꯥꯏ ꯂꯥꯗ ꯆꯥꯏꯀꯣ ꯍꯥꯎꯅꯤꯀꯣ ꯂꯥꯗ ꯆꯥꯏꯔꯦ ꯏꯕꯣꯜꯗꯣ ꯑꯩ ꯐꯖꯅ ꯚꯤꯗꯤꯑꯣ ꯍꯣꯔꯦꯟꯖꯒꯦ ꯑꯩ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯃꯥꯏꯕꯁꯦ ꯐꯖꯅ ꯌꯦꯡꯒꯦꯅꯀꯣ ꯃꯥꯏ ꯃꯨꯛꯕꯥꯡꯗꯣ ꯌꯦꯡꯒꯦ ꯃꯥ ꯃꯨꯛꯕꯥꯡ ꯇꯧꯔꯛ
ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯇꯧꯕꯗꯒꯤ ꯎꯗ꯭ꯔꯤ ꯇꯝ ꯕ꯭ꯔꯣꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕꯅꯤ ꯁꯤꯁꯦ ꯆꯥꯛ ꯆꯥꯕꯗꯤ ꯈꯪꯗꯦ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯆꯥꯏ ꯃꯣꯔꯣꯛꯇꯤ ꯀꯗꯥꯏ ꯎ ꯃꯣꯔꯣꯛꯀ ꯑꯁ ꯑꯣꯛꯇꯦ ꯀꯥꯏꯔꯒ ꯑꯅꯤ ꯑꯍꯨꯝꯂꯛ ꯂꯧꯏ ꯃꯣꯔꯣꯛꯇꯨ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯎ ꯃꯣꯔꯣꯛꯇꯣ ꯑꯅꯤ ꯑꯍꯨꯝꯔꯛ ꯂꯧꯏ ꯗꯤꯕꯥꯗꯒꯤ ꯑꯩꯁ ꯃꯣꯔꯣꯛ ꯁꯥꯗꯦ ꯀꯥꯏ Papa. ꯑꯗꯨꯒ ꯏꯕꯣꯍꯣꯜ ꯂꯥꯗꯅ ꯑꯗꯨꯒ ꯍꯣꯏꯅꯦ ꯆꯦꯃꯤꯇꯥ ꯑꯗꯨꯒꯤ ꯏꯆꯧꯃꯤꯇꯥꯅ ꯏꯕꯣꯍꯣꯜ ꯏꯁꯩ ꯇꯧꯔꯁꯤ ꯑꯗꯨꯗꯒꯤ ꯑꯗꯨꯅ ꯐꯔꯦ ꯆꯦꯃꯤꯇꯥꯏ ꯑꯗꯨꯗꯒꯤ ꯑꯅꯨꯅ ꯀꯔꯤꯕ ꯑꯅꯨꯅ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯁꯪꯗꯦ ꯁꯪꯉꯣꯏ ꯁꯥꯔꯤ ꯊꯕꯛ ꯆꯤꯜꯂꯤ ꯑꯣ ꯁꯪꯒꯣꯏꯒꯤ ꯁꯥꯔꯤ ꯁꯪꯒꯣꯏ ꯁꯥꯔꯤ ꯊꯕꯛ ꯆꯤꯜꯂꯤ ꯁꯪꯒꯣꯏ ꯁꯥꯔꯤ ꯊꯕꯛ ꯆꯤꯜꯂꯤ ꯑꯗꯨꯒ ꯏꯆꯧ ꯃꯃꯤꯇꯥ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯅꯣꯛꯈ꯭ꯔꯦ ꯑꯥꯔꯖꯦ ꯏꯁꯩ ꯇꯧꯔꯁꯤ ꯅꯍꯥꯟꯒꯤꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯋꯥꯏ ꯀꯔꯝꯕ ꯅꯍꯥꯟꯒꯤ ꯅꯤꯡꯁꯤꯡꯕ ꯍꯥꯏꯗꯣ ꯀꯔꯝꯕꯅꯣ ꯏꯆꯧ ꯃꯤꯇꯥ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯦ ꯗꯤꯜ ꯇꯣ ꯍꯥꯏꯔꯣ ꯂꯥꯒꯦ ꯆꯥꯎ ꯇꯥꯔꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯍꯣꯏ ꯅ꯭ꯌꯨ ꯑꯅꯨ ꯊꯤꯡ ꯊꯕꯛ ꯀꯣꯝꯂꯒ ꯑꯃꯨꯛ ꯍꯧꯔꯣ ꯍꯥꯏ ꯑꯠꯆꯥ ꯍꯣꯏ ꯏꯕꯣꯍꯜ ꯍꯣꯏ ꯑꯅꯨ ꯀꯔꯥꯏ ꯀꯨꯏꯔꯦ ꯎꯗꯕ ꯉꯁꯤ ꯎꯕꯗ ꯋꯥꯏ ꯇꯤꯗ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯈꯨꯗꯤꯡꯃꯛ ꯇꯧꯕꯗꯨ ꯀꯥꯎꯈ꯭ꯔꯦꯕ ꯉꯁꯤ ꯎꯕꯗ ꯑꯅꯨꯁꯦ ꯉꯁꯤ ꯎꯕꯗ ꯅꯪ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯑꯣꯡꯀꯤꯅꯤ ꯅꯍꯥꯟꯗꯤ ꯑꯩ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯅꯨ ꯅꯪ ꯂꯩꯕꯁꯦ ꯍꯥꯏꯁꯦ ꯀꯥꯎꯈ꯭ꯔꯦ ꯅꯪꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯕꯁꯦ ꯑꯩ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯣꯡꯀꯤꯅꯤ ꯅꯪ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯅꯤꯡꯁꯤꯡꯉꯛꯏ ꯚꯤꯗꯤꯑꯣ ꯊꯥ ꯁꯞꯇꯥ ꯑꯅꯤ ꯑꯍꯨꯝ ꯊꯥꯡꯒꯠꯇꯕꯗꯣ ꯅꯪ ꯀꯥꯎꯈ꯭ꯔꯦ ꯑꯣꯡꯀꯤꯅꯤ ꯑꯅꯨ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯅꯪ ꯉꯁꯤꯒ ꯅꯪ ꯂꯥꯛꯄꯗꯣ ꯑꯩ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯎꯏꯃꯥ ꯁꯤ ꯑꯅꯨꯁꯤꯗꯤ ꯂꯩꯔꯝꯃꯤꯅꯦ ꯑꯩ ꯀꯥꯎꯈ꯭ꯔꯦꯅ ꯍꯧꯖꯤꯛꯇ ꯎꯔꯤꯁꯤ ꯅꯪ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯗꯤ ꯃꯤꯅ ꯀꯥꯎꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯑꯗꯨꯗꯒꯤ ꯌꯨꯇꯨꯕꯇ ꯑꯦꯛꯇꯤꯚ ꯂꯩꯇ꯭ꯔꯗꯤ ꯃꯤꯅ ꯀꯥꯎꯕꯅꯤꯀꯣ ꯑꯩꯕꯨ ꯏꯁꯥꯅ ꯑꯩꯅ ꯅꯪꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯩꯕ ꯑꯩꯅ ꯀꯥꯎꯈ꯭ꯔꯦ ꯑꯇꯩ ꯑꯇꯣꯞꯄ ꯚꯤꯌꯨꯋꯔꯁꯇꯤ ꯀꯔꯤ ꯍꯥꯏꯅꯤ ꯚꯤꯌꯨꯋꯔꯁꯇꯗꯤ ꯀꯔꯤ ꯍꯥꯏ ꯊꯣꯠ ꯂꯥꯎꯅ ꯅꯪꯒ ꯉꯥꯛꯇꯪ ꯌꯦꯡꯉꯒ ꯂꯣꯏ ꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣꯗꯣ ꯔꯤꯒꯨꯂꯔ ꯀꯣꯟꯇꯤꯅ꯭ꯌꯨ ꯚꯤꯗꯤꯑꯣ ꯊꯥꯡꯍꯜꯂꯗꯤ ꯅꯤꯡꯁꯤꯡꯒꯅꯤ ꯊꯥꯡꯒꯠꯇ꯭ꯔꯗꯤ ꯅꯤꯡꯁꯤꯡꯂꯔꯣꯏ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦ ꯅꯪꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯩꯕꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯗꯣ ꯍꯧꯖꯤꯛꯇ ꯎꯔꯦ ꯑꯩ ꯏꯃꯥꯏ ꯑꯅꯨꯁꯤꯗꯤ ꯀꯗꯥꯏ ꯑꯩꯒꯤ ꯂꯩꯔꯝꯃꯦ ꯀꯥꯎꯈ꯭ꯔꯦꯅꯦ ꯅꯍꯥꯟꯗꯒꯤ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯌꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯗꯗꯤ ꯀꯃꯥꯏꯅ ꯉꯥꯏ ꯇꯝ ꯇꯝꯕ꯭ꯔꯣ ꯋꯥꯁ ꯂꯥꯛꯇꯣꯏꯒꯦ ꯅꯇꯣꯝꯒꯤꯗꯨꯔꯣ ꯑꯣ ꯑꯩ ꯆꯪꯉꯨꯒꯦ ꯑꯩ ꯆꯪꯉꯨꯒꯦ ꯒꯥꯏꯅꯦ ꯏꯁꯩꯗ ꯆꯪꯉꯨꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯒ ꯅꯪꯅ ꯂꯥꯁꯇ ꯂꯥꯛꯑꯒ ꯑꯥꯔꯠꯁꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯒ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯃꯤꯇꯥ ꯍꯥꯏꯂꯛꯀꯥꯟꯗꯤ ꯃꯦꯂꯥ ꯇꯧꯔꯤ ꯀꯣꯏꯕ꯭ꯔꯣ ꯑꯦ ꯏꯆꯦ ꯀꯔꯤ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩꯕꯅꯤꯅꯦ ꯑꯅꯨ ꯑꯅꯨ ꯁꯤꯁꯇꯔ ꯏꯆꯧ ꯃꯣꯃꯤꯇ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩꯕꯅꯦ ꯍꯧꯖꯤꯛ ꯃꯦꯂꯥ ꯀꯥꯏꯗꯦ ꯀꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯑꯩꯅ ꯂꯦꯡꯗꯨꯝ ꯗꯥꯏꯔꯦꯛ ꯆꯪꯈꯤꯕꯗꯣ ꯅꯪꯅ ꯗꯥꯏꯔꯦꯛ ꯂꯤꯡ ꯆꯪꯈꯤꯕꯗꯣ ꯅꯪꯅ ꯍꯣꯏ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏꯌꯨ ꯍꯥꯏꯔꯝꯗꯤ ꯅꯪꯅ ꯗꯥꯏꯔꯦꯛ ꯆꯪꯈ꯭ꯔꯒ ꯅꯪꯅ ꯑꯥꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯦꯜ ꯕꯤ ꯀꯣꯃꯦꯟ ꯇꯧ ꯂꯩꯔꯦ ꯅꯪꯅ ꯁꯣꯝꯗ ꯀꯗꯥꯏ ꯏꯁꯩ ꯇꯥ ꯂꯩꯔꯒ ꯑꯗꯨꯒ ꯑꯥꯔꯖꯦ ꯀꯧ ꯂꯩ ꯌꯥꯏ ꯅꯪꯅ ꯑꯗꯨꯒ ꯑꯥꯔꯖꯦꯗꯤ ꯁꯣꯝꯗ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯩꯔꯒ ꯅꯪꯅ ꯑꯥꯔꯖꯦ ꯀꯧ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯝꯗꯕ꯭ꯔꯣ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯨꯅ ꯀꯔꯤ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯏꯕꯣꯟꯅ ꯅ꯭ꯌꯨ ꯑꯅꯨ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯧ ꯑꯃꯤꯇꯅ ꯌꯦꯡꯗꯤꯌꯦ ꯑꯅꯨ ꯑꯩ ꯃꯄꯥꯟꯗ ꯂꯩ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯅꯨ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯣꯃꯤꯇꯩꯗꯨꯅ ꯑꯗꯨꯅꯤ ꯍꯥꯏꯕꯗꯣ ꯅ꯭ꯌꯨ ꯑꯅꯨ ꯑꯗꯨꯒꯤ ꯇꯝ ꯇꯝꯕ꯭ꯔꯣ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯣꯍꯜ ꯑꯗꯨꯒꯤ ꯃꯣꯃꯤꯇꯩꯗꯨꯅ ꯏꯕꯣꯍꯜ ꯑꯗꯨ ꯅꯨꯃꯤꯠꯇ ꯑꯩ ꯅꯣꯛꯄꯗ ꯄꯨꯛꯀ ꯅꯥꯏ ꯏꯆꯧ ꯃꯧꯃꯤꯇꯅ ꯁꯣꯝꯗꯩ ꯁꯣꯝꯗ ꯑꯥꯔꯖꯦ ꯏꯕꯣꯍꯜꯅ ꯀꯧꯔꯛꯏ ꯍꯥꯏꯅ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯏꯆꯦ ꯃꯧꯃꯤꯇꯥ ꯅꯉꯣꯟꯗ ꯍꯥꯏ ꯑꯥꯔꯖꯦ ꯏꯕꯣꯍꯜ ꯁꯣꯝ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯅꯉꯣꯟꯗ ꯀꯧꯔꯤ ꯍꯥꯏ ꯑꯩꯅ ꯁꯣꯝꯗ ꯀꯔꯤ ꯍꯥꯏ ꯀꯔꯤ ꯅꯥꯆꯣꯝ ꯂꯩꯃ ꯅꯥꯆꯣꯝ ꯍꯥꯏꯗꯤ ꯅꯥꯆꯣꯝꯗꯣ ꯅꯥꯆꯣꯝꯒꯤ ꯀꯔꯤ ꯍꯥꯏ ꯆꯦꯅꯦꯜꯗꯣ ꯊꯤꯕꯗ ꯑꯩꯅ ꯁꯣꯝꯗ ꯋꯥꯔꯦ ꯅꯪꯅ ꯁꯣꯝꯗ ꯑꯦꯜꯕꯤ ꯆꯪ ꯂꯩꯔꯦ ꯑꯩꯅ ꯁꯣꯝꯗ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯊꯤꯕꯁꯦ ꯋꯥꯔꯦꯕ ꯋꯥꯕ ꯑꯗꯨ ꯑꯣꯏꯔꯒ ꯑꯩꯅ ꯅꯥꯆꯣꯝ ꯍꯥꯏꯅ ꯂꯥꯛꯄꯗꯨꯒ ꯃꯈꯥ ꯆꯪꯉꯒ ꯑꯁꯤ ꯅꯥꯆꯣꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯪ ꯂꯩꯔꯝꯃꯤꯗꯨꯒ ꯑꯩꯅ ꯑꯣ ꯑꯁꯤꯔꯣ ꯍꯥꯏꯁꯦ
ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯆꯪꯉꯤꯅꯤ ꯑꯩꯅ ꯁꯣꯝꯗ ꯅꯪꯒꯤ ꯃꯃꯤꯡꯗꯣ ꯊꯤꯔꯤ ꯐꯖꯅ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯑꯩꯅ ꯊꯤꯕꯁꯦ ꯑꯩꯅ ꯉꯥꯎꯔꯤ ꯁꯣꯝꯗ ꯑꯗꯨꯒꯤ ꯅꯪꯅ ꯂꯥꯁꯇ ꯂꯥꯛꯑꯒ ꯑꯥꯔꯁꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦꯕꯨ ꯀꯔꯥꯏ ꯁꯥꯏꯂꯦꯟ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯂꯥꯛꯑꯒ ꯁꯥꯏꯂꯦꯟ ꯑꯣꯏꯈ꯭ꯔꯦ ꯑꯩꯅ ꯇꯝꯕ꯭ꯔꯣ ꯅꯪꯅ ꯁꯣꯝꯗꯪ ꯀꯣꯜ ꯀꯥꯏꯗꯒꯤ ꯌꯥꯗꯣꯏꯒꯦ ꯑꯗꯨ ꯑꯣ ꯇꯝꯕ꯭ꯔꯣ ꯅꯪꯁꯨ ꯌꯥꯗ꯭ꯔꯤ ꯇꯨꯡꯉꯝꯗꯥꯏꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ 28 ꯃꯤꯅꯤꯠꯀꯤ ꯑꯗꯨꯝ ꯑꯗꯣ ꯊꯥꯖꯤꯜꯂꯒ ꯊꯝꯃꯨ ꯍꯥꯏꯗꯣ ꯅꯥꯆꯣꯝ ꯂꯩꯔꯥꯡꯗꯅꯤ ꯍꯣꯏꯅꯤꯁꯦ ꯃꯥꯅ ꯅꯥꯆꯣꯝ ꯂꯩꯔꯥꯡꯗ ꯆꯪꯉꯒ ꯑꯩꯅ ꯅꯥꯆꯣꯝ ꯂꯩꯔꯥꯡꯗꯣ ꯊꯤꯔꯤ ꯑꯩꯅ ꯁꯣꯝꯗ ꯁꯥꯔꯁ ꯇꯧꯔꯤ ꯐꯪꯁꯨ ꯐꯪꯗꯦ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯀꯣꯟꯅ ꯑꯩꯅ ꯁꯨꯝ ꯃꯦꯜꯂ ꯂꯥꯁꯇ ꯂꯥꯏꯚ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯂꯥꯏꯚ ꯂꯩꯕꯗꯨ ꯆꯪꯕꯗꯨꯒ ꯑꯗꯨꯒ ꯑꯩꯅ ꯅꯥꯆꯣꯝ ꯂꯩꯔꯥꯡꯗꯨ ꯎꯔꯦ ꯑꯗꯨꯒ ꯎꯕꯗꯨꯒ ꯆꯪꯉꯛꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯗ ꯍꯥꯏꯕ ꯇꯝꯕ꯭ꯔꯣ ꯅꯪꯒꯤ ꯑꯦꯜꯕꯤꯗꯣ ꯆꯪꯉꯣ ꯒꯣ ꯂꯥꯏꯞ ꯆꯪꯉꯒ ꯑꯦꯜꯕꯤꯗꯣ ꯃꯨꯠꯊꯠꯂꯛꯑꯣ ꯍꯥꯏꯅ ꯑꯗꯨꯒ ꯆꯠꯂꯒ ꯃꯥꯅ ꯃꯨꯠꯊꯠꯂꯨꯏꯅꯤ ꯑꯗꯨꯒ ꯌꯥꯗ ꯃꯥꯁꯨ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯐꯪꯅꯔꯦ ꯑꯗꯨꯒꯒꯤ ꯀꯥꯎꯔꯔꯣꯏ ꯑꯩꯗꯤ ꯍꯣꯏꯅꯦ ꯃꯥꯒꯤ ꯂꯤꯂꯥꯗꯣ ꯅꯍꯥꯟ ꯅꯨꯡꯗꯥꯡꯅ ꯖꯤ ꯑꯦꯝꯅ ꯑꯩꯉꯣꯟꯗ ꯈꯥꯏꯈꯤꯕ ꯑꯗꯨꯗꯒꯤ ꯇꯝꯕ꯭ꯔꯣꯅ ꯑꯩꯒꯤ ꯃꯤꯡ ꯑꯦꯜꯕꯤ ꯌꯥꯎꯔꯤ ꯉꯥꯏꯗ ꯑꯩ ꯃꯤꯒꯤ ꯑꯦꯜꯕꯤ ꯌꯥꯎꯔꯤꯉꯩꯗ ꯖꯤ ꯑꯦꯝꯅ ꯐꯣꯟ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒ ꯑꯩꯁꯨ ꯂꯩꯅꯦ ꯅꯪꯅ ꯖꯨꯂꯤꯌꯥꯒꯤ ꯑꯦꯜꯕꯤꯗ ꯂꯩꯕꯗꯣ ꯑꯗꯨꯒ ꯑꯅꯨꯛꯅ ꯀꯩꯅꯕ ꯅꯦꯠ ꯈꯔꯞ ꯑꯗꯨꯒ ꯇꯝꯕ꯭ꯔꯣꯅ ꯑꯦꯂꯚꯦꯟꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯗꯨꯅ ꯄꯨꯡ ꯑꯃ ꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅꯩ ꯌꯥꯏ ꯅꯪꯒꯤ ꯖꯤ ꯑꯦꯝꯗꯣ ꯕꯦꯔꯥꯅꯤꯕꯣ ꯑꯗꯨ ꯏꯆꯦ ꯃꯣꯃꯤꯇꯥ ꯇꯝꯕ꯭ꯔꯣ ꯑꯅꯨ ꯁꯤꯁꯇꯔ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯒꯨꯗ ꯍꯥꯏꯔꯛꯑꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡ 11 ꯃꯈꯥꯏ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯏꯆꯦ ꯃꯣꯃꯤꯇꯥ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯑꯅꯨ ꯁꯤꯁꯇꯔ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯇꯝꯕ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯀꯅꯥꯃꯨꯛ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯑꯍꯨꯝꯇꯅꯤ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯑꯗꯨꯒꯒꯤ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯑꯗꯨꯒꯒꯤ ꯑꯗꯨꯛ ꯌꯥꯝ ꯁꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯡꯅ ꯏꯕꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ ꯈꯪꯗꯦ ꯏꯆꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯄ꯭ꯔꯣꯖꯦꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ ꯃꯣꯏꯒꯤ ꯍꯌꯦꯡ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯌꯦꯡ ꯀꯔꯤ ꯁꯣꯝꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯁꯣꯝꯗ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯋꯥꯔꯤ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅꯤ ꯍꯣꯏ ꯑꯥꯔꯖꯦ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯕꯥꯏ ꯕꯥꯏ ꯑꯗꯨꯒꯒꯤ ꯑꯟꯖꯂꯤꯅꯁꯨ ꯂꯥꯛꯏꯅꯤ ꯍꯣꯏ ꯑꯟꯖꯂꯤ ꯅꯪ ꯎꯗꯦꯅꯦ ꯑꯩ ꯏꯁ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤ ꯊꯥꯔꯝꯃꯤꯅꯦ ꯑꯩꯗꯤ ꯉꯥꯛꯇꯪ ꯋꯥꯛꯀꯤꯡ ꯎꯕꯗ ꯉꯁꯥꯏꯅ ꯊꯥꯔꯒ ꯅꯪ ꯍꯧꯖꯤꯛ ꯇꯧꯋꯤꯗꯣ ꯁꯤꯒꯤꯔꯣ ꯑꯗꯨꯒ ꯇꯝꯕ꯭ꯔꯣꯅ ꯍꯣꯏꯅꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯔꯖꯕ꯭ꯔꯣ ꯍꯣꯏ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯑꯗꯨꯒ ꯑꯅꯨꯅ ꯕꯥꯏ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯇꯝꯕ꯭ꯔꯣꯅ ꯁꯂꯣꯇꯥꯁꯦ ꯒꯨꯗ ꯅꯥꯏꯠ ꯇꯂꯥꯁꯤꯁ ꯒꯨꯗ ꯅꯥꯏꯠ ꯁꯂꯣꯇꯥꯁꯤꯁ ꯃꯣꯕꯥꯏꯜ ꯌꯦꯡꯉꯦ ꯑꯗꯨꯒ ꯇꯝꯕ꯭ꯔꯣꯅ ꯀꯔꯤꯕ ꯑꯟꯖꯂꯤꯁꯨ ꯂꯥꯛꯂꯤ ꯑꯟꯖꯂꯤꯒ ꯂꯣꯏꯔꯝꯗꯥꯏꯗ ꯂꯥꯛꯑꯦ ꯃꯥ ꯑꯩꯒꯤ ꯑꯦꯜꯕꯤ ꯎꯍꯧꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯣꯏꯔꯝꯗꯥꯏꯗ ꯈꯣꯡꯗꯥꯔꯦ ꯂꯣꯏꯔꯦ ꯉꯁꯥꯏ ꯀꯨꯏꯔ ꯊꯥꯕ ꯑꯗꯨꯝ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯑꯟꯖꯂꯤ ꯂꯥꯛꯄꯁꯨ ꯑꯩꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏ ꯑꯃꯨꯛꯇꯪꯒꯤ ꯂꯥꯛꯄꯗꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯣꯃꯤꯇꯥ ꯏꯕꯣꯜ ꯚꯥꯏ ꯚꯤꯗꯤꯑꯣ ꯊꯥꯖꯤꯜꯂꯒꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯩꯒꯤꯁꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯣꯃꯤꯇꯥꯅ ꯚꯥꯏ ꯏꯕꯣꯍꯜ ꯑꯗꯨꯒꯤ ꯇꯝꯕ꯭ꯔꯣꯅ ꯍꯣꯏ ꯆꯦ ꯃꯤꯇꯥ ꯑꯟꯖꯂꯤꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯑꯅꯨ ꯀꯦꯁ ꯕꯥꯏ ꯑꯗꯨꯒꯤ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯗꯥ ꯏꯕꯣꯍꯜ ꯑꯗꯨꯗꯒꯤ ꯃꯣꯃꯤꯇꯥꯅ ꯑꯟꯖꯂꯤ ꯕꯥꯏ ꯅ꯭ꯌꯨ ꯑꯅꯨ ꯕꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯀꯃꯂꯥꯅ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯥꯔꯖꯦꯅ ꯂꯣꯏꯔꯦ ꯏꯆꯦ ꯀꯩꯅꯣꯁꯨ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯌꯦꯡ ꯐꯖꯅ ꯌꯥꯎꯒꯦ ꯑꯥꯔꯖꯦꯀꯣ ꯑꯩ ꯅꯨꯡꯇꯤꯒꯤ ꯊꯥꯔꯣꯏ ꯑꯦꯜꯕꯤ ꯑꯩ ꯊꯥꯔꯔꯣꯏ ꯑꯦꯜꯕꯤ ꯑꯩ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯀꯨꯝ ꯊꯥꯔꯅꯤ ꯅꯦꯛꯁ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯊꯥꯔꯅꯤꯗꯤ ꯊꯥꯔꯔꯣꯏ ꯉꯁꯤꯅ ꯑꯦꯜꯕꯤ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯚꯥꯏ ꯆꯦ ꯃꯤꯇꯥ ꯑꯗꯨꯒ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯚꯥꯏꯕꯨ ꯑꯗꯨꯒꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯆꯦ ꯕꯂꯥ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯟꯖꯂꯤ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯊꯥꯖꯤꯜꯂꯨ ꯀꯣ ꯇꯨꯝꯕ ꯃꯇꯝꯗ ꯇꯦꯟꯕꯅꯤ ꯃꯤꯅꯤꯠ 28ꯇꯅꯤ ꯍꯥꯏ ꯑꯠꯆꯥ ꯍꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯕꯥꯏ ꯑꯥꯔꯖꯦ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯑꯗꯨꯗꯒꯤ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯅ ꯀꯔꯤ ꯃꯌꯥꯝ ꯕꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯀꯩꯅꯣꯅ ꯂꯣꯏꯔꯣ ꯋꯥꯔꯅꯤꯀꯣ ꯋꯥꯗꯦꯗ ꯄꯨꯡ 2-3ꯕꯨ ꯂꯩꯕ ꯈꯤꯜꯂꯥꯔꯤꯅꯤ ꯑꯥꯔꯖꯦꯁꯦ ꯋꯥꯗꯦ ꯑꯗꯨꯒ ꯇꯝꯕ꯭ꯔꯣꯅ ꯕꯥꯏ ꯑꯟꯖꯂꯤ ꯑꯣꯀꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝꯁꯨ ꯗ꯭ꯔꯤꯝ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯂꯩꯔꯁꯤ ꯑꯗꯨꯗꯤ ꯊꯣꯏꯒꯤ ꯀꯔꯤ ꯀꯣꯃꯦꯟꯁꯦ ꯑꯩꯅ ꯀꯔꯤ ꯃꯥꯅ ꯊꯣꯏꯒꯤ ꯀꯣꯃꯦꯟꯁꯦ ꯄꯤꯔꯝꯕꯅꯤꯀꯣ ꯊꯣꯏꯒꯤ ꯀꯔꯤ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯨ ꯍꯥꯏꯕꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯗꯣ ꯊꯣꯏꯗ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯈꯪꯒꯅꯤ ꯑꯗꯨꯃ ꯀꯣꯃꯦꯟ ꯊꯥꯔꯝꯃꯒ ꯑꯇꯩ ꯃꯈꯥ ꯀꯣꯃꯦꯟ ꯊꯥꯔꯝꯗꯔꯦ ꯑꯗꯨ ꯊꯣꯏꯁꯨ ꯀꯔꯤ ꯃꯥꯒ ꯐꯪꯅꯔꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯗꯨ ꯂꯣꯏꯔꯒ ꯁꯨꯝ ꯄꯥꯎꯁꯦ ꯐꯥꯎꯅꯔꯁꯤ ꯑꯗꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯏꯇꯥꯎ ꯀꯔꯤ
ꯇꯝꯕ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯕꯥꯏ ꯕꯥꯏ ꯑꯟꯖꯂꯤ ꯕꯥꯏ ꯕꯥꯏ ꯑꯅꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩ ꯈꯪꯗꯕꯒꯤꯅꯤ ꯆꯠꯊꯣꯛꯎꯕꯅꯤ ꯆꯣꯊꯣꯛ ꯎꯕꯅꯤ ꯀꯔꯦ ꯆꯠꯊꯣꯛ ꯎꯕꯅꯦ ꯑꯗꯨꯒ ꯍꯣꯏ ꯊꯣꯏ ꯅꯦꯛꯁ ꯑꯦꯜꯕꯤꯗ ꯇꯝ ꯇꯝꯅꯣ ꯅꯦꯛꯁ ꯑꯦꯜꯕꯤꯗ ꯃꯥꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯀꯃꯥꯏꯅ ꯀꯩꯗꯧꯕ ꯑꯗꯨ ꯀꯔꯤ ꯇꯝꯕ꯭ꯔꯣꯅ ꯍꯣꯏ ꯊꯣꯏ ꯅꯦꯛꯁ ꯑꯦꯜꯕꯤꯗ ꯑꯗꯨꯒꯤ ꯇꯝꯕ꯭ꯔꯣꯅ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯨꯒꯒꯤ ꯇꯝꯕ꯭ꯔꯣ ꯁꯨ ꯄꯣꯊꯥꯔꯛꯑꯣ ꯑꯗꯨꯒꯤ ꯅꯦꯛꯁ ꯑꯦꯜꯕꯤꯗ ꯖꯨꯂꯤꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯕꯗꯨ ꯂꯥꯛꯀꯦ ꯉꯝꯃꯗꯤ ꯂꯥꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨ ꯃꯌꯥꯝ ꯑꯦꯜꯕꯤꯗ ꯃꯌꯥꯝ ꯂꯥꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒꯤ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯁꯤ ꯏꯆꯨ ꯃꯣꯃꯤꯇꯥꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯑꯗꯨꯒ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯏꯆꯨ ꯃꯣꯃꯤꯇꯥꯁꯨ ꯃꯌꯥꯝ ꯏꯆꯨ ꯃꯣꯃꯤꯇꯥꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯃꯊꯪꯒꯤ ꯏꯆꯨ ꯃꯣꯃꯤꯇꯥꯁꯨ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯁꯅꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯨ ꯃꯣꯃꯤꯇꯥꯁꯨ ꯀꯨꯏꯗ꯭ꯔꯦ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯗꯤ ꯌꯥꯝ ꯍꯔꯥꯎꯅꯤ ꯌꯥꯡꯅ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯕ ꯑꯣꯏꯅ ꯏꯁꯣꯔꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯤꯖꯔꯤ ꯑꯗꯨꯕꯨ ꯏꯆꯨ ꯃꯣꯃꯤꯇꯥꯁꯨ ꯆꯥꯎꯅ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯣ ꯍꯔꯥꯎꯅꯤ ꯑꯩꯁꯨ ꯑꯗꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯨꯀꯣ ꯏꯆꯨ ꯃꯣꯃꯤꯇꯥ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯀꯦ ꯏꯆꯨ ꯃꯣꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯀꯠꯊꯠꯂꯒꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯑꯦꯜꯕꯤꯁꯦ ꯂꯣꯏꯅꯤꯡꯗꯦ ꯃꯈꯥ ꯃꯈꯥ ꯀꯣꯃꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯦꯜꯕꯤꯁꯦ ꯂꯣꯏꯅꯤꯡꯗꯦ ꯑꯥꯔꯖꯦꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯃꯊꯪꯗꯁꯨ ꯏꯆꯦ ꯃꯣꯃꯤꯇꯥꯁꯨ ꯀꯔꯤ ꯍꯥꯏ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯣ ꯍꯥꯏꯅ ꯀꯔꯤ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯃꯌꯥꯝꯁꯨ ꯀꯔꯤ ꯂꯩꯀꯣ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤ ꯏꯆꯦ ꯃꯣꯃꯤꯇꯥꯁꯨ ꯌꯥꯡꯅ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯅꯔꯁꯤ ꯍꯣꯏ ꯂꯣꯏꯅꯤꯡꯗ꯭ꯔꯕꯣ ꯍꯣꯏꯅꯦ ꯂꯣꯏꯅꯤꯡꯗ꯭ꯔꯦ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕꯗꯣ ꯂꯣꯏꯅꯤꯡꯗ꯭ꯔꯦ ꯈꯪꯗꯦꯗ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯁꯦ ꯀꯃꯥꯏꯅ ꯅꯨꯡꯁꯤꯕꯅꯣ ꯁꯤ ꯋꯥꯏꯇꯤ ꯑꯃ ꯄꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯦ ꯀꯔꯥꯏ ꯄꯩꯁꯥꯅꯗꯤ ꯋꯥꯏꯊꯤ ꯄꯥꯏꯕ ꯅꯠꯇꯦꯀꯣ ꯄꯩꯁꯥꯅꯗꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯍꯥꯏꯁꯦ ꯑꯁꯤ ꯑꯣꯏꯔꯦꯗ ꯄꯩꯁꯥꯗꯤ ꯀꯗꯥꯏ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗꯅꯤꯀꯣ ꯁꯨꯃꯥꯏꯅ ꯋꯥꯏꯇꯤꯒꯤꯗ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯌꯥꯝꯗ ꯈꯪꯉꯒ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯀꯔꯤ ꯍꯥꯏ ꯑꯦꯆꯤꯞꯃꯦꯟꯅꯤ ꯌꯨꯇꯨꯞ ꯍꯥꯏꯁꯦ ꯃꯌꯥꯝ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯐꯪꯅꯕꯁꯦ ꯈꯪꯗꯕ ꯃꯤ ꯈꯪꯅꯔꯦ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯄꯩꯁꯥꯗꯤ ꯒꯨꯂꯤ ꯃꯥꯅ ꯄꯩꯁꯥꯗꯤ ꯇꯥꯜꯂꯒ ꯐꯪꯒꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯃꯌꯥꯝ ꯄꯨꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯁꯦ ꯀꯩꯅꯣ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕꯁꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯀꯔꯤ ꯅꯨꯡꯁꯤꯕ ꯑꯃꯅꯤ ꯑꯥꯔꯖꯦ ꯅꯪꯕꯨ ꯉꯁꯥꯏ ꯍꯥꯏꯕ꯭ꯔꯣ ꯑꯦꯜꯕꯤ ꯊꯥꯅꯤ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯗꯦꯍꯦ ꯑꯩ ꯀꯥꯏ ꯑꯦꯜꯕꯤ ꯊꯥꯅꯤ ꯍꯥꯏꯒꯦ ꯍꯥꯏꯗꯦ ꯑꯩꯅ ꯏꯆꯦ ꯃꯣꯃꯤꯇꯥꯗ ꯏꯆꯦ ꯃꯣꯃꯤꯇꯥ ꯅꯪꯒꯤ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯕꯗꯣ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯍꯣꯏ ꯑꯥꯔꯖꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯀꯔꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯈꯪꯉꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯏꯆꯦ ꯃꯣꯃꯤꯇꯥꯁꯨ ꯈꯪꯕꯅꯤ ꯑꯥꯔꯖꯦꯁꯦ ꯇꯧꯗꯣꯔꯦ ꯍꯥꯏꯗꯣ ꯈꯪꯕꯅꯤ ꯏꯆꯦ ꯃꯣꯃꯤꯇꯥꯁꯨ ꯑꯩ ꯃꯌꯥꯝ ꯍꯥꯏꯁꯨ ꯍꯥꯏꯗꯦ ꯑꯦꯜꯕꯤ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯁꯨ ꯍꯥꯏꯗꯦ ꯅꯨꯡꯇꯤꯒꯤꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯑꯦꯜꯕꯤ ꯃꯇꯝꯗ ꯑꯩꯅ ꯏꯆꯦ ꯃꯣꯃꯤꯇꯥ ꯅꯪꯒꯤ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯗ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯍꯣꯏ ꯑꯥꯔꯖꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯗꯣ ꯂꯣꯏꯒꯅꯤ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨ ꯐꯔꯦ ꯐꯔꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯃꯈꯥ ꯃꯈꯥ ꯃꯌꯥꯝ ꯂꯥꯛꯇꯣꯔꯤ ꯑꯗꯨꯕꯨ ꯃꯊꯪ ꯋꯥꯔꯤꯗ ꯃꯊꯪꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯁꯤ ꯀꯣꯃꯦꯟꯁꯦ ꯄꯥꯒꯦꯀꯣ ꯗꯥ ꯏꯕꯣꯍꯣꯜ ꯌꯦꯡꯉꯛꯀꯦ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯅ ꯀꯔꯤ ꯍꯣꯏ ꯑꯟꯖꯂꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯑꯟꯖꯂꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯑꯦꯜꯕꯤꯗ ꯄꯨꯡ 8:30 ꯑꯩꯅ ꯏꯆꯦ ꯃꯣꯃꯤꯇꯥ ꯅꯪ ꯂꯣꯏꯁꯜꯂꯣ ꯍꯥꯏꯕꯗꯣ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯑꯦꯜꯕꯤ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯣꯍ ꯑꯥꯔꯖꯦ ꯇꯧꯔꯣ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯁꯨꯝ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯑꯁꯀꯦ ꯀꯦꯃꯣꯟ ꯑꯁꯀꯦ ꯈꯔꯞ ꯗꯤꯟ ꯈꯔꯞ ꯒꯦꯁꯦꯔꯦꯕꯨ ꯇꯝ ꯕ꯭ꯔꯣ ꯑꯗꯨꯒ ꯇꯝ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯑꯗꯨꯒ ꯇꯝꯕ꯭ꯔꯣꯅ ꯍꯁꯥꯎꯅꯤ ꯍꯣꯏ ꯑꯁꯥ ꯍꯣꯏ ꯑꯥꯔꯖꯦ ꯍꯌꯦꯡ ꯊꯥꯔꯛꯑꯣ ꯊꯥꯔꯛꯑꯣꯏ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯣꯏ ꯑꯦꯜꯕꯤ ꯊꯥꯎ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯊꯪꯗꯒꯤ ꯑꯦꯜꯕꯤ ꯊꯥꯎꯒ ꯍꯥꯏꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯑꯩ ꯑꯦꯜꯕꯤ ꯊꯥ ꯉꯝꯃꯣꯏꯀꯣ ꯑꯩ ꯑꯦꯜꯕꯤ ꯊꯥꯔꯣꯏ ꯑꯦꯜꯕꯤ ꯊꯥꯎꯒ ꯍꯥꯏꯔꯛꯀꯅꯨ ꯅꯣꯏ ꯁꯤꯖꯗꯅꯤ ꯈꯪꯉꯨ ꯑꯥꯔꯖꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯨ ꯍꯥꯏꯌꯨ ꯑꯦꯜꯕꯤ ꯊꯥꯒꯅꯨ ꯑꯥꯔꯖꯦ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧ ꯍꯥꯏꯔꯛꯎ ꯑꯩꯗꯨꯒ ꯅꯨꯡꯁꯤꯅꯤ ꯑꯦꯜꯕꯤ ꯊꯥꯔꯛꯑꯣ ꯍꯥꯏꯔꯛꯀꯅꯨꯀꯣ ꯁꯤꯖꯗꯅꯤ ꯅꯣꯏ ꯑꯩ ꯑꯦꯜꯕꯤ ꯊꯥꯔꯔꯣꯏ ꯑꯩ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤ ꯊꯥꯔꯗꯤ ꯑꯩꯒꯤ ꯀꯔꯤ ꯍꯥꯏ ꯀꯩꯅꯣ ꯑꯣꯏꯔꯦ ꯀꯔꯤ ꯑꯦꯗꯤꯛ ꯑꯃ ꯑꯣꯏꯔꯅꯤꯕ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤ ꯊꯥꯕꯁꯦ ꯑꯦꯜꯕꯤ ꯊꯥ ꯍꯥꯏꯔꯛꯀꯅꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯍꯥꯏꯔꯣ ꯍꯣꯏ ꯑꯥꯔꯖꯦ ꯍꯌꯦꯡ ꯊꯥꯔꯛꯑꯣ ꯍꯥꯏ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯌꯦꯡ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯍꯥꯏꯔꯛꯀꯅꯣꯗ ꯑꯦꯜꯕꯤ ꯊꯥꯕꯒ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯑꯦꯜꯕꯤ ꯊꯥ ꯉꯝꯃꯣꯏ ꯑꯩ ꯇꯜꯂꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯦꯜꯕꯤ ꯊꯥꯔꯛꯀꯅꯨꯀꯣ ꯍꯥꯏꯔꯛꯀꯅꯨꯀꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯑꯣ ꯍꯥꯏꯔꯣ ꯑꯩ ꯑꯦꯜꯕꯤ ꯇꯜꯂꯦ ꯑꯩ ꯊꯥꯅꯤꯡꯗꯦ ꯃꯌꯥꯝꯅ ꯑꯦꯜꯕꯤ ꯊꯥꯎ ꯊꯥꯎ ꯍꯥꯏꯕꯗꯨ ꯊꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯑꯦꯜꯕꯤꯒ ꯊꯥꯅꯤꯡꯗꯦꯅꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯩ ꯀꯣꯃꯦꯟ ꯄꯥꯕ ꯌꯥꯝ ꯋꯥꯏꯅꯦ ꯐꯝꯕꯁꯤꯗ ꯋꯥꯏ ꯈꯗꯥꯡ ꯊꯥꯗꯕꯁꯦ ꯋꯥꯕꯅ
ꯑꯦꯜꯃꯤ ꯊꯥꯔꯛꯑꯣꯅꯦ ꯒꯥꯏ ꯊꯥꯔꯛꯑꯔꯣꯏ ꯑꯩ ꯈꯗꯥꯡ ꯊꯥꯗꯕ ꯌꯥꯝ ꯋꯥꯏ ꯐꯥꯏꯅꯦꯜ ꯗꯝ ꯗꯝ ꯕꯗꯥꯝ ꯑꯣꯀꯦ ꯑꯣꯀꯦ ꯗꯝ ꯗꯝ ꯕꯗꯥꯝ ꯏꯆꯨꯝ ꯃꯤꯇꯥ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯌꯥꯔꯁꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯑꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯅꯨꯡꯁꯤꯅꯦ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯀꯅꯤ ꯍꯌꯦꯡ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯀꯣ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯑꯩ ꯆꯥꯛ ꯆꯥꯔꯒ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯝꯃꯅꯤ ꯍꯌꯦꯡ ꯄꯨꯡ 4:30ꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏ ꯏꯁ ꯀꯩꯅꯣ ꯃꯇꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯃꯤꯇꯩꯂꯣꯟꯗ ꯍꯥꯏ ꯉꯝꯗꯦ ꯃꯇꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯃꯤꯇꯩꯂꯣꯟꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯃꯇꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯅ ꯃꯇꯦꯡ ꯊꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯤꯀꯣ ꯎꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯄꯨꯡ 4:30ꯗ ꯂꯥꯛꯀꯅꯤ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯡ ꯇꯥꯕꯤꯌꯨꯔꯥ ꯍꯥꯏꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯃꯇꯦꯡ ꯇꯥꯕꯤꯌꯨ ꯃꯇꯦꯡ ꯇꯥꯕꯤꯌꯨ ꯅꯨꯄꯤ ꯁꯥꯗꯣꯏꯔꯣ ꯅꯨꯄꯥ ꯁꯥꯗꯣꯏꯔꯣ ꯏꯆꯝꯕꯤꯗ ꯍꯌꯦꯡ ꯆꯦꯡꯉꯨ ꯀꯩ ꯁꯥꯗꯣꯏꯅꯣ ꯍꯥꯏꯅ ꯑꯗꯩ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯦꯡ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯀꯦ ꯕꯥꯏ ꯕꯥꯏ ꯄꯣꯃꯤꯇꯥ ꯕꯥꯏ ꯕꯥꯏ ꯇꯝꯇꯝ ꯕ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯑꯟꯖꯂꯤ ꯕꯥꯏ ꯕꯥꯏ ꯑꯩ ꯀꯠꯊꯠꯂꯒꯦꯀꯣ ꯑꯩ ꯀꯠꯊꯠꯄ ꯉꯝꯗ꯭ꯔꯦꯀꯣ ꯅꯣꯏ ꯂꯣꯏꯁꯤꯜꯂ ꯅꯣꯏ ꯊꯣꯛꯈ꯭ꯔꯣꯅꯦ ꯅꯣꯏ ꯀꯣꯃꯦꯟ ꯇꯧꯔ ꯅꯣꯏ ꯂꯣꯏꯁꯤꯜꯂꯒꯦꯅꯦ ꯅꯣꯏꯅ ꯀꯣꯃꯦꯟ ꯇꯧꯔꯗꯤ ꯑꯩ ꯁꯨꯝ ꯄꯥꯅꯤꯡ ꯂꯩꯔꯦ ꯅꯣꯏ ꯀꯣꯃꯦꯟ ꯇꯧꯔ ꯅꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯊꯣꯛꯈ꯭ꯔꯣ ꯊꯣꯛꯈ꯭ꯔꯣ ꯂꯣꯏ ꯊꯣꯛꯈ꯭ꯔꯣ ꯀꯣꯃꯦꯟ ꯇꯧꯔ ꯅꯣꯏ ꯀꯣꯃꯦꯟ ꯇꯧꯔ ꯂꯣꯏꯁꯤꯜꯂꯒꯦ ꯃꯤꯠꯌꯦꯡ ꯌꯥꯏꯕ ꯅꯤꯌꯥꯁꯦ ꯃꯤꯇꯦꯡ ꯌꯥꯏꯕ ꯃꯤꯠꯌꯦꯡ ꯌꯥꯏꯕ ꯅꯤꯌꯥꯁꯦ ꯃꯤꯇꯤꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯌꯥꯏꯕ ꯌꯥꯏꯕꯤꯌꯨ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯃꯤꯇꯦꯡ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯤꯇꯦꯡꯔꯥ ꯃꯤꯌꯥꯡꯔꯥ ꯃꯤꯇꯩ ꯌꯥꯏꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯍꯌꯦꯡ ꯄꯨꯡ 4:30ꯗ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ ꯃꯤꯇꯩꯂꯣꯟꯁꯦ ꯌꯥꯝ ꯐꯖꯅ ꯈꯪꯕꯅꯤꯗꯣ ꯑꯥꯔꯖꯦꯁꯦ ꯒꯨꯂꯤ ꯃꯌꯥꯝ ꯂꯩꯌꯦ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯁꯤꯜꯂꯒꯦꯇ ꯍꯥꯏ ꯑꯩꯗꯤ ꯀꯗꯥꯏ ꯁꯣꯛꯂꯛꯄ ꯉꯝꯗ꯭ꯔꯦ ꯀꯅꯥꯃꯨꯛ ꯀꯣꯃꯦꯟ ꯇꯧꯔꯛꯑꯅꯨ ꯂꯣꯏꯁꯤꯜꯂꯒꯦ ꯌꯦꯡꯒꯦ 1 2 3 ꯑꯩ ꯃꯤꯅꯤꯠ 10 ꯊꯤꯒꯦꯀꯣ ꯀꯅꯥꯃꯨꯛ ꯀꯣꯃꯦꯟ ꯇꯧꯔꯛꯀꯅꯣ ꯑꯩ ꯃꯤꯅꯤꯠ 10 ꯊꯤꯔꯒ ꯀꯅꯥꯃꯨꯛ ꯀꯣꯃꯦꯟ ꯇꯧꯗꯣꯏ ꯂꯣꯏꯁꯤꯜꯂꯒꯦ 1 2 3 4 ꯑꯌꯥ ꯍꯣꯏ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯀꯅꯥꯃꯨꯛ ꯀꯣꯃꯦꯟ ꯇꯧꯔꯛꯀꯅꯨ ꯑꯩ ꯃꯤꯅꯤꯠ ꯑꯩ ꯀꯔꯦ ꯁꯦꯀꯦꯟ 10 ꯈꯛ ꯑꯩ 1 2 ꯍꯥꯏꯔꯛꯀꯦ ꯑꯗꯨ ꯂꯣꯏꯔꯒ ꯀꯅꯥꯃꯨꯛ ꯀꯣꯃꯦꯟ ꯇꯧꯗꯔꯗꯤ ꯑꯩ ꯀꯣꯃꯦꯟ ꯀꯛꯊꯠꯂꯒꯦ 1 2 3 4 5 6 7 8 9 10 ꯑꯣꯀꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ